lakle lakle Inspector Tayai 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 Ahan mamukta da Inspector Tayai tabiri basimu James Haigurjamna taram nokchabag loina ikoknona khurumjari ngasi su paring naina sathajari ba khwaidagi sangba solo drama Inspector Tayai lising ama chatruka kuntrama panchu patangka puduna lakchari loinana sathajari ba poloida hariba tangka asigina marfu tarama panchuba saru wari paring asni miyamda puning loksing oiba haujuk tholiba thongdo wathuk singasdegi afaba kya lokchenduna afaba khongthang thangnana bagi damaktan matau tamnana bagi damak nati maruina inkhalakliba amadi naha oriba kya gi damak sandokchariba crime gi series mamangi tangkakta adomna tabikhe memina ba puroi bagi damak kidney pigini haiduna haiki borona kidney pigini haibadu borok ki kidney sana khidabadagi imung manung waduna leringeda thongjinda memi amuk leptuna mahaki kidney adugi maman rupa lakh nipan piyo haiduna haram Amaronda lupa lakh nipan adu test tobo loibaga pinana bagi hainaki borok ki masala yengna bagi damak khalamba wakhan ningba kaiki adubu memina borok ki yumda lakhi chumna wari matang sana ningbadagi haibiu kari matang oibirabano hekta haibiu iche haigadra itei ma haigadra kari haibigedam ai isamakne ai borok yamna nuwaizar som kidney donor money ai kidney donor oiba ngamgani kidney tangai phadaba leibibra ai kidney piba ngamgani sumna tangine ai ahan badadi lupa lakh tarugna ai kidney mak ai pigena hairuri adubu paisa du yambra yamdabra imung manungduna konangda paisa do khudong chadrabra natraga ingonda piningbo watlabra chanadi haiduna thadorakri ado kidney pamborabadi ai sumna tagi lakh mari khaktung orebasu kidney do ai adum bijegi kari nume kino aduga ai di test to bunga simang hekta yare test ta chanargadi ai oina di hekta pibi yare amukta haibiu ai gi kidney se soidana lobiu ai gi chado tu pamungdu tu ada mamai mami ngangsin karimda chaduna lehong tawduna leirabani eselina aduna laying mangamduna mamaga igon sinaduna kaptuna leirabani iche haigadra itei ma haigadra please chanbiduna aigi kidney se lobiu aigi kidney se ai pijaki subati ai lupa lakh taru heramani lakh mani khaktam pirabadi ai yare ai ichagi laying makonarabadi ai madudagi hena ai karimda haijararo machi yabigani ko ai gise kidney logadaba nati kari haiba kidney logadaba nataba adudi ai kidney yongadaba ne kari haiba adudi somsu kidney yongadaba ai poigumna sel chinba imung adom na kidney yongadaba origa kidney leiba sungam loidoba aingonda ti karigidi nati aingonda karigi kidney pigena haiduna lapiribano ai di kidney yondi ai kidney yonde karino somna hojikakta kidney pigani haramaga kidney yonde harisibo aine kidney yonde habadi ai kidney mingondagi lauraga idi yon manate ai de ai isagi pige haijabane che ai isagi pige haijabane karim to warun aina kidney ai yon gani haribase ai kidney yolaga nangi na sagi dama layeng na ba sen pigen kari haba kari ichena habidi sibu ichena kidney yolaga ichena kidney piga tori ba maram sina karim to warun nakhoina ahan ba imung ama kidney yon gena chalubato hoi ranjan kauban hoi khang mahak aigi puroiban kari haba aina magi loinabin mahak ki kidney do kari aingonda gi piran kai do haisibo aina kidney gi maman lupa lakh nipan haina kai lupa lakh nipan mak aina na khoida pigan kai no haisibo aina lupa ma talor ha na khoi gi na chagi punsi soidana makki lupa lakh nipan da kan kari no haisi madungam labadi yaraba natra iche haibiri bo famsibo asengmani iche senpam adugu chena aikoida pigedorisibo ichega khoiga kari thoknabagi aduga iche ni pure badu kidney piraga sel logodobugi maram asina
ꯃꯔꯤ ꯊꯧꯅꯗ꯭ꯔꯕꯗꯤ ꯁꯦꯜ ꯄꯤꯕ ꯌꯥꯗꯕ꯭ꯔꯥ? ꯏꯆꯦ, ꯋꯥꯐꯝ ꯑꯁꯤ ꯑꯩꯅ ꯃꯨꯟꯅ ꯈꯜꯂꯒ ꯂꯦꯞꯂꯕꯅꯤ. ꯏꯆꯦ, ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯋꯥꯈꯜꯁꯤ ꯀꯔꯤꯃꯠꯇ ꯇꯥꯗ꯭ꯔꯤ. ꯏꯄꯨꯔꯣꯏꯕꯒꯤ ꯀꯤꯅꯤ ꯁꯤꯜꯂꯒ ꯏꯆꯦꯅ ꯂꯨꯄꯥ ꯂꯥꯛ 9 ꯂꯧꯒꯗꯧꯕꯅ ꯀꯔꯤ ꯃꯔꯝꯒꯤ? ꯑꯗꯨꯒ ꯂꯧꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯗ ꯄꯤꯒꯗꯧꯔꯤꯕ ꯁꯤꯒꯤ ꯃꯔꯝꯅ ꯏꯆꯦ, ꯇꯁꯦꯡꯅ ꯅꯣꯄꯥꯗꯤ ꯋꯥꯈꯜ ꯑꯃꯠꯇ ꯇꯥꯖꯗ꯭ꯔꯤ. ꯍꯥꯏꯒꯨꯝꯗꯅ ꯏꯆꯦ, ꯏꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯕ ꯉꯝꯖꯗ꯭ꯔꯤ. ꯑꯩ ꯅꯪꯒꯤ ꯃꯤꯡꯁꯨ ꯈꯪꯗ꯭ꯔꯦ. ꯏꯆꯦ, ꯑꯩꯒꯤ ꯃꯤꯡ ꯁꯨꯟꯗꯔꯤ. ꯏꯄꯨꯔꯣꯏꯕꯒꯤꯅ ꯕꯣꯔꯣꯠ. ꯑꯩ ꯃꯥꯒꯤꯗꯤ ꯍꯥꯏꯐꯦꯠ ꯇꯥꯔꯦ. ꯅꯈꯣꯏꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯨ ꯑꯩ ꯂꯣꯏꯅ ꯈꯪꯂꯦ. ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯈꯪꯂꯕ ꯃꯇꯨꯡꯗ ꯅꯈꯣꯏꯅ ꯑꯉꯥꯡ ꯂꯥꯌꯦꯡꯅꯅꯕꯒꯤꯗꯃꯛꯇꯅꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯀꯤꯗꯅꯤ ꯆꯥꯟꯅꯗ꯭ꯔꯕꯅꯤꯅ ꯅꯈꯣꯏꯒꯤ ꯑꯉꯥꯡꯗꯨ ꯂꯥꯌꯦꯡꯕ ꯉꯝꯂꯔꯣꯏꯗꯅ. ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯕꯁꯨ ꯏꯄꯨꯔꯣꯏꯕꯒ ꯑꯩꯒ ꯍꯧꯖꯤꯛ ꯂꯩꯃꯤꯟꯅꯗꯦ. ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯏꯆꯦ? ꯏꯆꯦꯒꯤ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏꯗꯤ ꯂꯧꯁꯟꯕ ꯀꯔꯤꯃꯠꯇ ꯉꯝꯗꯦ. ꯍꯥꯏꯒꯨꯝꯗꯅ ꯏꯆꯦ, ꯏꯆꯦꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯀꯔꯤꯅꯣꯃꯠꯇ ꯂꯧꯁꯟꯕ ꯉꯝꯗ꯭ꯔꯦ. ꯁꯨꯟꯗꯔꯤ, ꯏꯄꯨꯔꯣꯏꯕ ꯂꯩꯅ ꯏꯄꯨꯔꯣꯏꯕ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯕ ꯑꯩꯒꯤ ꯃꯄꯨꯡ. ꯑꯩ ꯏꯄꯥꯝꯗ ꯏꯄꯨꯔꯣꯏꯕꯅ ꯑꯩꯒꯤ ꯄꯥꯕꯨꯡ ꯅꯥꯕꯒꯤꯗꯃꯛ ꯁꯦꯕꯥ ꯇꯧꯕꯒꯤ ꯃꯇꯝ ꯈꯔꯒꯤ ꯊꯤꯜꯂꯝꯃꯅꯤ. ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯧꯕ ꯂꯥꯛꯈꯤꯗ꯭ꯔꯦ. ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯏꯆꯦ? ꯑꯗꯨꯗꯤ ꯏꯄꯨꯔꯣꯏꯕꯅ ꯀꯔꯤ ꯃꯔꯝꯒꯤꯅ ꯏꯆꯦꯕꯨ ꯃꯤꯔꯥꯏꯔꯤꯕꯒꯤ ꯃꯔꯝꯁꯤꯅ ꯀꯔꯤꯒꯤ ꯑꯣꯏꯔꯅꯤ? ꯏꯃꯤꯠꯇ ꯏꯆꯥ ꯎꯗꯕ, ꯑꯗꯨꯒ ꯂꯥꯏꯔꯕ ꯈꯨꯡꯒꯪꯗ ꯄꯣꯛꯂꯨꯕ, ꯏꯃꯨꯡ ꯃꯅꯨꯡ ꯈꯔ ꯅꯥꯇꯩ ꯆꯥꯗꯕꯅꯤꯅ ꯃꯤꯔꯛꯇ ꯇꯤꯟꯕ ꯉꯝꯗꯕ. ꯀꯩꯅꯣꯅꯤ ꯏꯆꯦ? ꯑꯗꯨꯒꯤꯗꯃꯛꯇꯕꯨ ꯏꯆꯦꯕꯨ ꯏꯟꯊꯣꯛꯄ ꯍꯧꯅꯕ꯭ꯔꯅꯤ? ꯏꯆꯦ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯔꯤ, ꯁꯛ ꯀꯨꯆꯨ ꯐꯖꯩ. ꯅꯠꯇꯦ, ꯀꯔꯤꯒꯤꯗꯃꯛꯇꯅꯣ? ꯏꯆꯦꯗ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯕꯒꯦ? ꯑꯩꯒꯤ ꯑꯁꯣꯏꯕꯗꯤ ꯑꯩꯅ ꯃꯇꯤꯛ ꯆꯥꯗꯕ ꯑꯗꯨ ꯈꯛꯇꯅꯤ. ꯏꯆꯦ, ꯑꯗꯨꯗꯤ ꯏꯆꯦ ꯃꯃꯥ ꯑꯃ ꯑꯣꯏꯕ ꯉꯝꯕꯒꯤ ꯑꯩ ꯍꯟꯗꯛ ꯇꯦꯁ ꯇꯧꯔꯨꯔꯦ. ꯑꯩꯉꯣꯟꯗ ꯑꯁꯣꯏꯕꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ. ꯑꯗꯨꯗꯤ ꯏꯆꯦ, ꯏꯆꯦꯗ ꯃꯔꯥꯟ ꯁꯤꯔꯒ ꯃꯔꯥꯟ ꯁꯤꯕ ꯁꯤꯗꯕ ꯑꯩ ꯃꯤꯉꯣꯟꯗ ꯀꯔꯤꯃꯠꯇ ꯃꯔꯥꯜ ꯁꯤꯕꯁꯨ ꯄꯥꯝꯗꯦ. ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯁꯨ ꯑꯩ ꯈꯛ ꯄꯥꯝꯗꯦ. ꯏꯆꯦ, ꯑꯗꯨꯗꯤ ꯏꯆꯦꯕꯨ ꯏꯟꯊꯣꯛꯂꯒ ꯑꯗꯨꯗꯤ ꯑꯗꯨꯝꯅ ꯂꯩꯕꯗꯨꯗ ꯏꯆꯦꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯃꯥꯒꯤꯁꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯩꯁꯨ ꯈꯪꯗꯦ. ꯑꯗꯨꯕꯨ ꯏꯅꯦꯝ ꯏꯀꯨꯅ ꯑꯩꯕꯨꯗꯤ ꯌꯥꯗꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ. ꯌꯥꯔꯦ, ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯇꯣꯛꯂꯁꯤ. ꯑꯩꯅ ꯅꯈꯣꯏꯗ ꯄꯥꯎ ꯑꯁꯤ ꯇꯝꯂꯒ ꯑꯩꯅ ꯏꯃꯨꯡ ꯑꯗꯨꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯏꯃꯨꯡꯒꯤ ꯑꯃꯣꯠꯄ ꯋꯥꯔꯤ ꯁꯥꯕꯒ ꯆꯞ ꯃꯥꯟꯅꯔꯅꯤ. ꯋꯥꯐꯝ ꯑꯁꯤꯗꯤ ꯊꯝꯂꯁꯤ. ꯏꯃꯨꯡ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯁꯥꯗ ꯀꯤꯗꯅꯤ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯛꯄꯗꯒꯤ ꯑꯩꯗꯤ ꯂꯨꯄꯥ ꯑꯃꯠꯇ ꯂꯧꯗꯅ ꯀꯤꯗꯅꯤ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯅ ꯁꯦꯜ ꯂꯧꯗꯕꯗꯣ ꯌꯨꯝꯗꯨꯗ ꯍꯌꯦꯡ ꯑꯩꯅ ꯅꯝꯗꯨꯅ ꯂꯩꯁꯜꯂꯛꯀꯅꯤ ꯈꯟꯕ ꯂꯩꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯩꯗꯤ ꯂꯥꯏꯔꯕꯤꯅꯤ, ꯑꯩꯒꯤ ꯀꯤꯗꯅꯤꯗꯨ ꯐꯔꯝꯃꯣꯏ ꯍꯥꯏꯕꯅ ꯈꯟꯕ ꯂꯩꯕꯒꯤꯔ? ꯅꯍꯥꯛꯀꯤ ꯀꯤꯗꯅꯤ ꯁꯤꯜꯂꯅꯤ ꯍꯥꯏꯕ ꯄꯥꯎ ꯇꯥꯈꯤ. ꯑꯗꯨꯕꯨ ꯗꯣꯛꯇꯔꯅ ꯇꯝꯂꯛꯄꯗ ꯅꯍꯥꯛꯀꯤ ꯀꯤꯗꯅꯤꯗꯨ ꯇꯤꯁꯨ ꯀꯜꯆꯔ ꯆꯥꯟꯅꯗ꯭ꯔꯦ, ꯕ꯭ꯂꯗ ꯒ꯭ꯔꯨꯞꯁꯨ ꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯏꯃꯨꯡꯗꯨꯗ ꯑꯩꯒꯤ ꯀꯤꯗꯅꯤꯗꯣ ꯂꯨꯄꯥ ꯑꯃꯠꯇ ꯂꯧꯗꯅ ꯑꯩ ꯄꯥꯡꯂꯒꯦ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯌꯥꯅꯤꯡꯂꯣꯏꯗꯕꯗꯣ. ꯑꯗꯨꯒꯤ ꯁꯔꯨꯛ ꯁꯦꯜ ꯑꯗꯨ ꯂꯧꯔꯒ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯂꯕꯗꯤ ꯑꯩꯗꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ. ꯏꯆꯦ, ꯁꯦꯜꯗꯨꯗꯤ ꯌꯥꯝꯃꯜꯂꯦ. ꯀꯔꯤꯒꯨꯝꯕ ꯏꯆꯦꯅ ꯁꯦꯜ ꯑꯗꯨ ꯄꯤꯔꯕꯁꯨ ꯑꯩꯈꯣꯏꯅ ꯆꯪꯒꯗꯕꯗꯤ ꯂꯥꯛ 4-5-6 ꯃꯗꯨꯅ ꯑꯗꯨꯝ ꯌꯥꯅꯤ. ꯅꯪꯅ ꯀꯣꯟꯅꯗꯕ ꯃꯈꯩ ꯂꯣꯏꯅ ꯁꯤꯖꯤꯟꯅꯔꯣ. ꯑꯗꯨꯒ ꯅꯪꯒꯤꯗꯃꯛꯇ ꯑꯐꯕ ꯑꯣꯏꯅꯕ ꯑꯗꯨꯝ ꯍꯣꯠꯅꯧ. ꯏꯆꯦ, ꯑꯩ ꯑꯍꯦꯟꯕ ꯁꯦꯟꯐꯝꯗꯤ ꯑꯩ ꯂꯧꯖꯔꯣꯏꯈꯤ. ꯑꯩꯁꯨ ꯏꯄꯨꯔꯣꯏꯕꯒꯤ ꯁꯦꯟꯗꯨ ꯂꯧꯔꯒ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯁꯦꯜ ꯑꯗꯨ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯅꯣ? ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯑꯩ ꯂꯧꯔꯣꯏ. ꯃꯥꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅꯤ, ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯥꯠꯆꯗꯨꯅ ꯊꯝꯕ. ꯑꯩꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗ ꯀꯤꯗꯅꯤ ꯄꯤꯔꯒ ꯑꯩꯅ ꯀꯔꯤꯒꯤ ꯁꯦꯜ ꯂꯧꯒꯗꯧꯔꯤꯕꯅꯣ? ꯑꯩꯒꯤ ꯃꯄꯣꯛꯀꯤꯅꯤ. ꯑꯁꯨꯝꯅ ꯑꯩꯒꯤ ꯃꯄꯣꯛꯇ ꯇꯝꯂꯝꯕꯗꯨꯅ ꯐꯔꯦ ꯑꯉꯥꯡꯁꯥ, ꯑꯩ ꯆꯠꯅꯅꯕ ꯇꯧꯈꯤ. ꯅꯈꯣꯏꯒꯤ ꯅꯆꯥꯒꯤꯗꯃꯛ ꯂꯥꯌꯦꯡꯅꯅꯕ ꯁꯦꯟꯐꯝꯗꯣ
ꯑꯩ ꯁꯣꯏꯗꯅ ꯄꯤꯒꯦ ꯑꯗꯨꯒꯅꯦ ꯋꯥꯐꯝ ꯑꯁꯦ ꯅꯈꯣꯏ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯔꯛꯀꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯈꯣꯏꯒꯤ ꯅꯆꯥꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛ 이제기 와펌 생만이 아이나 하이키버 와펌디 아이 좀 낙도는 짜짜바니 아이 탑러브 콩강다긴 어두부 아이나 하이독자 키버 와데 낙도는 짜짜바니 마기 뿐치는 땡땡까이드나 마혹사금나 레이브도 여행바 밤에 나코이 쇼이드나 नखोई सोइदना आइना पिबा सेंदो लौगदबनिको आइगी टेस्ट तौरनी अदुगने टेस्ट के रिजल्ट तो मधु सोइदना लाने अदु हेलाकपगा आई मखोइदा सेलो हाना पियो हाइबनी आई सेलो पुरगा सोइदना नोगी ननाक्ता लाकपदि आई सोइदरबन नोई थाजदबा तौगनुको आइना हारिबसे सोइदना नचानो पागी पुंसी कनगदबनिको 이제시부 아이코이기드막 쇼나 타락도 이제게 뿐치다 아무칸나 이바이가 눅시 자나나 레이버 오이러스누 나티 아이 마두기드막다 나티 호이 아이기 뿐치디 마긴 마하게 아닝 마빠마다 아이 ꯑꯗꯨꯝ ꯆꯠꯀꯅꯤ 아이 이밤다 레이레 하이드나 아이 아무나 용 반가다만 나티 아무 각다니 마폭 아마다 이니 용 반가도리 버세 아이기 능시 아이기 뿌로이번 아이기 분시디 마하기다 먹단 한덕기 마폭 오시다 나티 마폭 쿠딩기다 막 아이디 마하기다 막 랩크라바니 마하기다 막 랩크라바니 이제기 터모이 가이라보 와펌시 따로보다 노파이암 노이지디 노파수 잉 파뭉다 아다 tum도는 레이리버시 마불 행멍엄나로이 칼루보다 아이코이니 훌리리임 레이르가 탁라가 뿌는 세미나르시라 하이나 그나라마니 나티 마두 아파버 콩탕 나티 분시다 마두구마 타박도 아무 칸나 떠로이다반 가리기는 너코이니나 와파마두부 와호이는 앙나버기 마름 가리긴 시바 하이버두디 시키버두나 삐랑거다바 제나디 마싱 캉다는 시기바 마하키디 제나디 아무각단 너코이네 삐랑거다바도 너코이기 마리 마타싱 카이롤레카이 마시기 쿠나이스데 삐랑거다바 제나도 캉오 이제기라만 마토카람나 싱멍암자긴 이제 아이 ꯂꯃꯟꯒꯤꯗꯃꯛꯇ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯅꯠꯇꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯕꯣꯔꯣꯅ ꯃꯥꯒꯤ ꯇꯤꯁꯨ ꯀꯜꯆꯔ ꯆꯥꯅꯔꯝꯕ ꯇꯥꯔꯒꯗꯤ ꯀꯤꯗꯅꯤ ꯃꯉꯣꯟꯗꯒꯤ ꯁꯤꯟꯈꯤꯒꯅꯤ ꯏꯄꯨꯔꯣꯏꯕꯒꯤ ꯀꯤꯗꯅꯤ ꯃꯍꯥꯛꯅ ꯄꯤꯕꯗꯨꯅ ꯁꯣꯏꯗꯅ ꯍꯤꯡꯂꯝꯒꯗꯧꯔꯤꯕꯅꯤ ꯆꯥꯅꯔꯝꯗ꯭ꯔꯕꯅꯤꯅ ꯑꯃ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯁꯤꯟꯖꯔꯝꯂꯕꯗꯤ ꯁꯦꯜ ꯑꯗꯨ ꯅꯪꯅ ꯐꯪꯖꯒꯗꯕꯅꯤ ꯅꯪꯒꯤ ꯐꯪꯐꯝ ꯊꯣꯛꯄꯗꯨꯅꯤ ꯈꯟꯅ ꯑꯩꯅ ꯂꯧꯒꯗꯧꯔꯤꯕ ꯁꯦꯟꯐꯝꯁꯦ ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯁꯦꯟꯐꯝꯗꯨ ꯂꯧꯔꯣꯏ ꯍꯥꯏꯔꯝꯕ ꯇꯥꯔꯕꯗꯤ ꯑꯩ ꯀꯤꯗꯅꯤ ꯄꯤꯒꯦ ꯍꯥꯏꯕꯗꯁꯨ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡꯅ ꯌꯥꯔꯝꯂꯣꯏ ꯏꯆꯦ ꯃꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯁꯤ ꯃꯈꯣꯏꯒꯤ ꯃꯆꯥꯗꯨꯅ ꯏꯆꯦꯗꯒꯤ ꯀꯤꯗꯅꯤ ꯂꯧꯏ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯅ ꯁꯥꯎꯒꯗꯕ ꯂꯩꯕ꯭ꯔꯅꯤ ꯏꯆꯦ ꯃꯗꯨꯒꯤ ꯋꯥꯗꯤ ꯑꯩ ꯀꯔꯤꯁꯨ ꯈꯪꯗꯦ ꯊꯣꯛꯂꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯃꯪꯒꯨꯝꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯈꯜꯂꯝꯗꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯊꯣꯛꯂꯔꯦꯗꯅ ꯉꯁꯤꯗꯤ ꯌꯥꯔꯦ ꯑꯣꯏꯖꯅꯤꯡꯕ ꯑꯣꯏꯈ꯭ꯔꯁꯅꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯇꯦꯁꯇꯨꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯁꯦ ꯁꯣꯏꯗꯅ ꯆꯥꯟꯅꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯆꯥꯟꯅꯗꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯐꯝ ꯃꯁꯤꯁꯨ ꯑꯩꯒꯤ ꯆꯤꯟ ꯄꯨꯊꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯏꯆꯦ ꯀꯔꯤꯃꯇ ꯀꯥꯏꯕ ꯂꯩꯇꯦ ꯏꯆꯦꯒꯤꯁꯨ ꯆꯥꯡꯌꯦꯡꯗꯨ ꯇꯧꯔꯒ ꯅꯤꯡꯊꯤꯖꯅ ꯃꯥꯏ ꯄꯥꯛꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯁꯅꯨ ꯏꯆꯦ ꯑꯗꯨꯕꯨ ꯏꯆꯦ ꯑꯩꯁꯨ ꯆꯥꯟꯅꯔꯒꯗꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩ ꯑꯩꯒꯤ ꯆꯥꯟꯅꯔꯛꯈꯤꯗꯕꯅꯤ ꯏꯆꯦꯒꯤꯗꯤ ꯁꯣꯏꯗꯅ ꯆꯥꯟꯅꯒꯅꯤ ꯈꯜꯂꯤ ꯐꯔꯦ ꯑꯉꯥꯡꯁꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯉꯁꯤ ꯊꯝꯂꯝꯂꯤꯕ ꯋꯥꯐꯝꯁꯤꯡ ꯅꯈꯣꯏꯅ ꯌꯥꯔꯒꯗꯤ ꯀꯅꯥꯒꯨꯝꯕ ꯑꯇꯩꯗ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯁꯦꯜ ꯂꯧꯔꯤꯕꯁꯤ ꯅꯈꯣꯏꯗ ꯄꯤꯔꯤꯕꯅꯤ ꯍꯥꯏꯕꯗꯨ ꯏꯅꯦꯝꯕꯣꯛꯀ ꯏꯀꯨꯕꯣꯛꯀꯅ ꯈꯪꯈ꯭ꯔꯕꯗꯤ
ꯑꯩꯒꯤ ꯀꯤꯗꯅꯤ ꯑꯃꯨꯛ ꯂꯧꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯀꯅꯥꯅ ꯈꯪꯒꯅꯤ ꯈꯪꯗꯦ ꯃꯈꯣꯏꯅ ꯈꯟꯕꯅ ꯑꯃꯅꯤ ꯑꯩꯅ ꯄꯨꯛ ꯐꯠꯇꯅ ꯈꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯏꯆꯦꯒꯤ ꯋꯥꯐꯝ ꯑꯁꯦ ꯑꯩꯈꯣꯏꯗꯗꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕꯒꯤ ꯂꯝꯕꯤ ꯑꯃꯗꯨ ꯑꯣꯏꯔꯦꯗꯣ ꯑꯗꯨꯕꯨ ꯏꯆꯦꯒꯤ ꯄꯨꯟꯁꯤꯗꯁꯨ ꯏꯃꯨꯡꯗꯨꯅ ꯏꯆꯦꯕꯨ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯅꯠꯇꯦ ꯃꯗꯨꯒꯤ ꯃꯪꯗꯨꯗꯤ ꯑꯩ ꯃꯪꯈꯤꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯅꯕ ꯑꯃꯨꯛ ꯇꯧꯒꯦꯀꯣ ꯐꯔꯦ ꯏꯆꯦ ꯑꯗꯨꯗꯤ ꯏꯆꯦꯅ ꯂꯥꯛꯄꯤꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯌꯥꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯑꯩ ꯑꯊꯨꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯣꯏ ꯏꯆꯦ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯗ꯭ꯔꯥ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯇꯌꯥꯡꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯏ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯏꯆꯦꯒꯤꯁꯤꯗꯤ ꯀꯠꯊꯣꯛꯄꯅꯤ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯀꯠꯊꯣꯛꯂꯤꯕ ꯃꯣꯏ ꯊꯝꯃꯣ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯅ ꯂꯦꯞꯂꯤꯕ ꯃꯍꯥꯛꯀꯤ ꯐꯤꯔꯦꯞ ꯑꯁꯦ ꯃꯍꯥꯛꯀꯤꯗꯃꯛ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ ꯑꯁꯦꯡꯕꯅꯤ ꯁꯨꯟꯗꯔꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯦ ꯀꯌꯥꯗ ꯀꯟꯈ꯭ꯔꯕꯅꯤ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯂꯦꯞꯂꯤꯕ ꯃꯍꯥꯛꯀꯤ ꯈꯣꯡꯐꯝ ꯑꯁꯤꯅ ꯌꯦꯡꯉꯣꯏ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯂꯥꯌꯦꯡꯕ ꯉꯝꯂꯔꯣꯏ ꯈꯟꯗꯨꯅ ꯋꯥꯅ ꯂꯩꯔꯝꯂꯕꯗꯣ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗꯤ ꯁꯛꯈꯪꯗꯕꯤ ꯂꯝꯂꯥꯡꯕꯤ ꯏꯆꯦꯁꯤꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯒꯤ ꯃꯪꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯍꯥꯏꯗꯅ ꯃꯩꯊꯥꯃ ꯀꯔꯤꯒꯨꯝꯕ ꯑꯃꯨꯛ ꯏꯆꯦꯁꯤꯒ ꯆꯥꯟꯅꯔꯝꯗꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯆꯥꯟꯅꯒꯅꯤ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯏꯆꯦꯒꯤꯁꯤ ꯆꯥꯟꯅꯒꯅꯤ ꯈꯜꯂꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯁꯦꯟꯐꯝꯗꯨꯗꯤ ꯃꯍꯥꯛꯅ ꯂꯨꯄꯥ ꯑꯃꯇ ꯂꯧꯔꯣ ꯍꯥꯏ ꯂꯨꯄꯥꯁꯨ ꯂꯥꯛ 9 ꯑꯃꯕꯨ ꯑꯣꯏꯔꯦ ꯏꯆꯦꯒꯤ ꯄꯨꯟꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯅꯗꯨꯅ ꯃꯍꯥꯛ ꯃꯃꯥ ꯑꯃꯒꯤ ꯁꯛꯇꯤ ꯂꯩꯕ ꯑꯗꯨꯒ ꯃꯃꯤꯠꯇ ꯃꯆꯥ ꯎꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯁꯅꯨ ꯃꯣꯏ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯥꯁꯦ ꯑꯗꯨꯝ ꯃꯁꯤꯗ ꯐꯝꯗꯨꯅ ꯎꯪꯗꯅ ꯑꯗꯨꯝ ꯂꯩꯔꯦ ꯃꯃꯤꯠ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯉꯁꯥꯏꯗꯒꯤ ꯂꯩꯔꯤꯕꯅꯤ ꯏꯆꯥꯅꯨꯄꯥꯅ ꯀꯞꯄ ꯎꯔꯒ ꯑꯩꯁꯨ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯤꯕꯅꯤ ꯃꯃꯥ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯥꯒꯤꯗꯃꯛꯇ ꯂꯣꯏꯅ ꯍꯣꯠꯅꯔꯤꯗꯅ ꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯇꯝꯂꯕꯁꯨ ꯑꯩꯈꯣꯏꯅ ꯃꯥꯒꯤꯗꯃꯛ ꯌꯥꯏꯐꯅꯕ ꯍꯣꯠꯅꯒꯅꯤ ꯍꯩ ꯋꯥ ꯉꯥꯡꯒꯅꯨ ꯆꯪ ꯃꯄꯤ ꯇꯩꯊꯣꯛ ꯂꯩꯔꯤꯕꯁꯦ ꯆꯪꯉꯒ ꯑꯃꯨꯛ ꯇꯪꯉꯨꯆꯣꯅꯦ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ 이봉아, 란잔. 이마. 그리 하게 마. 헤이, 낭기드막다네. 에코이 야마 깐나 호나리고. 까리기노 낭나. 나미떡이나 비가 떼통리 까리 낭복 갑리브로 떠리도 뭐. 이마. 갑반나띠드. 숨. 뿌니능시드나. 아이 숨. 하이. ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯅ ꯀꯞꯄꯤꯕꯣ ꯏꯃꯥ ꯑꯩꯅ ꯅꯥꯗꯨꯅ ꯂꯩꯕꯁꯦ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯀꯅꯥꯃꯠꯇꯅ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯇꯕ꯭ꯔꯥ ꯏꯃꯥ ꯍꯩ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯈ꯭ꯔꯖꯥꯅꯤꯅꯦ ꯅꯪꯅꯅꯦ ꯇꯨꯝꯗꯅ ꯂꯩꯔꯤꯉꯩꯗ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯁ ꯂꯥꯛꯈ꯭ꯔꯄꯣꯅꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯌꯦꯡꯉꯣꯏ ꯁꯤ ꯅꯣꯏꯒꯤꯅꯦ ꯁꯤ ꯕꯕꯥꯆꯧ ꯅꯣꯕꯤꯟ ꯑꯗꯨꯒꯅꯦ ꯅꯃꯥꯆꯧꯕꯤ ꯇꯕꯥꯕꯤ ꯃꯈꯣꯏꯒꯁꯨ ꯂꯣꯏꯅ ꯂꯥꯛꯏꯕꯅꯤꯗ ꯌꯦꯡꯉꯣꯏ ꯅꯪꯒꯤꯗꯨ ꯍꯦꯛ ꯐꯕꯒꯅꯦ ꯁꯤꯗꯒꯤ ꯀꯤꯗꯅꯤ ꯍꯦꯛ ꯁꯤꯟꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯅꯅꯦ ꯂꯧꯈꯠꯄꯅꯤ ꯈꯪꯗꯦ ꯂꯨꯍꯣꯡꯕꯅꯤ ꯈꯪꯗꯦ ꯍꯦꯛꯇ ꯅꯪꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯒꯤꯗꯃꯛ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯀꯟꯅ ꯍꯣꯠꯅꯔꯤꯅꯦ ꯅꯪꯕꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯃꯤꯠꯇ ꯅꯄꯤꯒ ꯇꯩꯊꯣꯛꯇꯅ ꯇꯧꯔꯤꯗꯨꯕꯣ ꯏꯃꯥ ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯕꯨ ꯂꯨꯍꯣꯡꯈꯣ ꯍꯥꯏꯕꯔꯅꯤ ꯏꯃꯥ ꯀꯔꯤꯒꯤ ꯍꯣꯡꯉꯣꯏꯗꯒꯦ ꯅꯥꯕꯒꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯌꯩꯊꯣꯛꯅꯕꯒꯤ ꯋꯥꯅꯤ ꯅꯥꯕ ꯐꯔꯗꯤ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯤꯅꯦ ꯍꯦ ꯌꯦꯡꯉꯣꯏ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯏꯁꯨ ꯎꯗꯕ ꯌꯥꯗꯕꯅꯤ ꯏꯁꯨ ꯃꯇꯪ ꯎꯔꯕꯗꯤꯅꯦ ꯌꯥꯔꯦ ꯅꯪꯒꯤ ꯅꯃꯥꯒꯅꯦ ꯅꯄꯥꯒ ꯁꯤꯈ꯭ꯔꯕꯁꯨ ꯌꯥꯔꯦ 이마와 빠봉가 닝바 퉁나나버기다마 야리 깨도보게 낭나 빵항다 낭다나 둠레 가리마타 칼루누세 이마 호이나네 로이나 실리 하우징네 아노고 테사마 따우리 테시다게 로이나 칸가도르바니고
ꯍꯧꯖꯤꯛꯐꯥꯎꯕꯗꯤ ꯂꯥꯛꯇ꯭ꯔꯤ ꯂꯥꯛꯄꯨ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕ꯭ꯔꯣ ꯂꯥꯛꯀꯅꯤ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯈ꯭ꯔꯕꯅꯤ ꯇꯦꯁꯇꯨꯒꯤ ꯔꯤꯖꯜꯇꯨꯁꯨ ꯃꯥꯅ ꯑꯁꯦꯡꯕ ꯂꯣꯏꯅ ꯈꯪꯂꯛꯑꯅꯤ ꯀꯩꯒꯤꯅꯣ ꯍꯟꯗꯛꯇꯤ ꯇꯦꯁ ꯇꯧꯕꯗ ꯃꯇꯝꯁꯨ ꯌꯥꯝ ꯆꯪꯉꯤꯁꯨ ꯍꯦꯛꯇ ꯌꯥꯗꯕꯒꯤꯅꯤ ꯄꯪꯌꯥꯗ ꯌꯥꯕ ꯅꯠꯇꯦ ꯃꯤꯅꯗꯤ ꯀꯤꯗꯅꯤ ꯁꯤꯟꯕ ꯍꯥꯏꯕ ꯍꯦꯛꯇ ꯀꯤꯗꯅꯤꯗꯨ ꯂꯧꯊꯣꯛꯑꯒ ꯍꯦꯛꯇ ꯅꯞꯁꯟꯕ ꯌꯥꯕ ꯅꯠꯇꯤꯌꯦ ꯃꯗꯨꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯌꯥꯃꯔꯨꯝ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯃꯌꯥꯝ ꯀꯛꯀꯗꯧꯔꯤꯕ ꯂꯦꯟꯒꯗꯧꯔꯤꯕ ꯃꯗꯨ ꯈꯛꯇꯁꯨ ꯅꯠꯇꯦ ꯃꯤꯉꯣꯟꯗꯒꯤ ꯀꯤꯗꯅꯤ ꯂꯧꯊꯣꯛꯈ꯭ꯔꯒ ꯃꯤꯗꯨꯅ ꯍꯦꯛꯇ ꯐꯨꯛ ꯍꯧꯒꯠꯂꯛꯄ ꯆꯦꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯅꯥꯕ ꯑꯃꯒꯨꯝ ꯇ꯭ꯔꯤꯠ ꯇꯧꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯈꯪꯗ꯭ꯔꯦ ꯏꯆꯦꯅ ꯄꯥꯝꯖꯕꯁꯤ ꯊꯨꯡꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀꯔꯤꯃꯇ ꯍꯥꯏꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯏꯆꯦꯅ ꯑꯃꯨꯛ ꯌꯨꯝꯗꯨꯗ ꯆꯠꯂꯒ ꯑꯃꯨꯛ ꯄꯩꯁꯥ ꯂꯧꯅꯦꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤꯕꯨ ꯈꯪꯗ꯭ꯔꯦꯗ ꯋꯥꯐꯝ ꯑꯁꯦ ꯗꯣꯛꯇꯔꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ ꯑꯩꯒꯁꯨ ꯌꯨꯝꯗ ꯏꯃꯥꯒ ꯑꯩꯈꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯑꯗꯨꯝ ꯉꯥꯡꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯀꯔꯝꯅ ꯍꯤꯡꯒꯗꯧꯔꯤ ꯃꯥꯅꯗꯤ ꯀꯤꯗꯅꯤꯒꯤ ꯄꯩꯁꯥꯗꯨ ꯂꯧꯔꯒ ꯆꯥꯎꯊꯣꯛꯅꯔꯒ ꯃꯍꯥꯛ ꯍꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃꯁꯨ ꯋꯥꯏ ꯑꯩꯅꯗꯤ ꯃꯗꯨ ꯊꯥꯖꯕꯗꯤ ꯉꯝꯗꯦ ꯒꯥꯔꯤ ꯂꯥꯛꯑꯦ ꯗꯣꯛꯇꯔ ꯑꯣꯏꯔꯝꯒꯅꯤꯅ ꯃꯥꯅꯤ ꯑꯁꯤꯅꯤ ꯑꯁꯦꯡꯕꯗꯣ ꯂꯣꯏꯅ ꯈꯪꯒꯅꯤꯁꯦ ꯉꯥꯛꯇꯪ ꯉꯥꯏꯔꯁꯤ ꯆꯦ ꯁꯣꯝꯗ ꯂꯥꯛꯄꯤꯔꯣ ꯁꯣꯝꯗ ꯌꯥꯔꯦ ꯁꯣꯝꯗ ꯂꯥꯛꯄꯤꯔꯣ ꯑꯩꯁꯦ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯁꯣꯝꯗ ꯑꯅꯥꯕ ꯈꯔ ꯂꯩꯗꯅꯅꯦ ꯅꯣꯏꯅꯤ ꯀꯔꯤꯝꯇ ꯆꯥꯕ ꯊꯛꯄ ꯍꯧꯗ꯭ꯔꯤꯕ꯭ꯔꯣ ꯑꯃꯠꯇ ꯍꯧꯗ꯭ꯔꯤꯌꯦ ꯏꯆꯦ ꯂꯥꯛꯑꯒ ꯆꯥꯃꯤꯟꯅꯒꯦ ꯍꯥꯏꯗꯅ ꯀꯔꯤ ꯆꯥꯁꯦ ꯍꯥꯏꯅꯣ ꯀꯔꯤ ꯆꯥꯔꯨꯅꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯈꯔ ꯑꯗꯨꯒ ꯀꯣꯐꯤ ꯑꯃꯃꯝ ꯊꯛꯑꯒ ꯂꯣꯏꯔꯦ ꯍꯥꯏꯈ꯭ꯔꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯣ ꯄꯨꯕꯤꯔꯛꯄ ꯌꯥꯔꯅꯤ ꯐꯅꯤ ꯑꯗꯣ ꯏꯆꯦ ꯇꯦꯁ ꯇꯧꯕꯒꯤꯗꯨꯕꯨ ꯀꯔꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨꯅꯤ ꯇꯦꯁ ꯇꯧꯕꯗꯨ ꯆꯥꯅꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯀꯤꯗꯅꯤ ꯁꯤꯟꯕ ꯑꯗꯨꯝ ꯌꯥꯔꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯉꯥꯏꯃꯛ ꯐꯗꯅ ꯀꯤꯗꯅꯤꯒꯤꯗꯃꯛꯇꯗꯤ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯍꯣꯏ ꯀꯤꯗꯅꯤꯒꯤꯗꯃꯛꯇꯗꯤ ꯋꯥꯅꯤꯡꯉꯥꯏ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯀꯤꯗꯅꯤ ꯁꯤꯟꯒꯗꯧꯔꯦ ꯍꯥꯏꯕꯁꯦ ꯏꯃꯨꯡꯗꯨꯅꯗꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯁꯨ ꯔꯟꯖꯟ ꯃꯁꯥꯅꯗꯤ ꯀꯤꯗꯅꯤ ꯑꯁꯤ ꯃꯦꯃꯤꯗꯒꯤ ꯄꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯈꯪꯍꯟꯗ꯭ꯔꯤ ꯃꯥꯜꯂꯦ ꯄꯤꯡꯀꯤꯁꯨ ꯂꯥꯛꯑꯦ ꯃꯥ ꯁꯤꯗ ꯊꯕꯛ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯆꯠꯍꯧꯕꯅꯤ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕꯅꯤ ꯂꯥꯛꯑꯣ ꯄꯤꯡꯀꯤ ꯁꯣꯝꯗ ꯆꯪꯉꯣ ꯃꯌꯥꯝ ꯂꯣꯏ ꯁꯨꯔꯒ ꯂꯩꯔꯝꯃꯤ ꯑꯩꯁꯨꯅꯦ ꯄ꯭ꯔꯞ ꯂꯥꯛꯑꯕꯅꯦ ꯑꯗꯣ ꯏꯆꯦ ꯔꯤꯄꯣꯔꯠꯄꯨ ꯀꯝꯗꯧꯔꯒꯦ ꯄꯤꯡꯀꯤ ꯑꯩꯁꯨ ꯍꯧꯖꯤꯛ ꯈꯔ ꯇꯝꯃꯝꯗ ꯉꯥꯏꯔꯤ ꯇꯦꯁꯀꯤꯗꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯆꯥꯅꯔꯦ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯋꯥꯐꯝ ꯑꯃ ꯂꯩꯔꯤ ꯑꯩꯅ ꯁꯤꯗ ꯊꯕꯛ ꯆꯠꯂꯤꯉꯩꯗ ꯑꯩꯈꯣꯏ ꯏꯅꯦꯗꯣ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯅꯈꯣꯏꯒꯤ ꯏꯅꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯏꯅꯦ ꯖꯃꯨꯅꯥꯗꯣ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯀꯔꯤ ꯇꯧꯔꯒꯦ ꯅꯍꯥꯟꯒꯤ ꯀꯤꯗꯅꯤ ꯁꯤꯟꯒꯅꯦꯅ ꯇꯧꯕ ꯕꯣꯔꯣꯠ ꯀꯧꯕ ꯅꯨꯄꯥ ꯑꯃꯗꯣ ꯃꯥꯒꯤꯗꯤ ꯀꯤꯗꯅꯤꯗꯨ ꯁꯤꯟꯗ꯭ꯔꯦꯗꯅ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯦꯅ ꯋꯥꯐꯝꯁꯦ ꯀꯅꯥꯃꯠꯇꯗꯤ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯗꯅ ꯏꯃꯨꯡꯗꯨꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯔꯤ ꯍꯥꯏꯕ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕ ꯄꯤꯡꯀꯤ ꯀꯩꯁꯨ ꯄꯥꯈꯠꯅꯤꯡꯉꯥꯏ ꯂꯩꯇꯦꯁꯦ ꯑꯩꯈꯣꯏꯅꯗꯤ ꯁꯣꯝꯗ ꯄꯩꯁꯥꯗꯣ ꯂꯧꯔꯒ ꯏꯆꯦꯅ ꯀꯔꯤ ꯇꯧꯗꯣꯏꯅꯣꯅ ꯈꯟꯕꯗꯣ ꯏꯆꯦꯗꯣ ꯃꯈꯣꯏꯗ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯂꯥꯛꯑꯝꯃꯦ ꯍꯥꯏ ꯀꯔꯤ ꯍꯥꯏꯕ ꯏꯆꯦꯅ ꯃꯐꯝ ꯑꯗꯨꯗ ꯃꯥꯗꯤ ꯀꯔꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯀꯤꯗꯅꯤꯗꯨ ꯕꯣꯔꯣꯠꯇꯒꯤ ꯁꯤꯟꯅꯦꯅ ꯇꯧꯕꯗꯨꯗ ꯕꯣꯔꯣꯠꯀꯤꯗꯤ ꯆꯥꯟꯅꯗꯕꯗꯒꯤ ꯁꯤꯟꯗ꯭ꯔꯦꯗꯅ ꯑꯗꯩꯗ ꯕꯣꯔꯣꯟ ꯑꯃꯨꯛ ꯀꯤꯗꯅꯤ ꯌꯣꯜꯂꯤꯗꯨꯅ ꯃꯆꯥꯅꯨꯄꯥ SLE ꯅꯥꯕꯒꯤ ꯂꯥꯌꯦꯡꯕꯒꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯀꯤꯗꯅꯤ ꯌꯣꯟꯕꯒꯤ ꯋꯥꯐꯝꯗꯣ ꯑꯩꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯔꯨꯕꯗꯨꯗꯒꯤ ꯑꯩꯈꯣꯏ ꯏꯅꯦꯗꯨꯅ ꯑꯃꯨꯛ ꯃꯣꯏꯗ ꯋꯥꯔꯤ ꯁꯥꯔꯨꯕꯗꯒꯤꯅꯤ ꯑꯗꯣ ꯄꯥꯎ ꯑꯁꯦ ꯑꯃꯨꯛ ꯏꯆꯦꯅ ꯃꯣꯏ ꯏꯃꯨꯡꯗ ꯆꯠꯄꯗ ꯃꯣꯏꯅ ꯉꯥꯡꯅꯕꯗ ꯇꯥꯔꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯗꯒꯤ ꯀꯤꯗꯅꯤꯒꯤ ꯄꯩꯁꯥꯗꯣ ꯂꯧꯔꯅꯦꯅ ꯏꯆꯦꯅ ꯍꯥꯏꯔꯤꯗꯣ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯒ ꯂꯨꯄꯥ ꯂꯥꯛ 9,000ꯗꯣ ꯃꯥꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯗ꯭ꯔꯤꯉꯩꯗ ꯁꯦꯟꯗꯣ ꯍꯥꯟꯅ ꯂꯣꯏꯅ ꯄꯤꯅꯤ ꯍꯥꯏꯕꯅꯤꯅ ꯁꯦꯟꯗꯣ ꯃꯆꯥꯅꯨꯄꯥꯒꯤ ꯂꯥꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯅꯕ ꯄꯤꯔꯛꯀꯅꯤ ꯍꯥꯏꯗꯅ ꯏꯆꯦꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯄꯤꯡꯀꯤ ꯅꯍꯥꯛꯀꯤ ꯋꯥꯐꯝꯁꯦ ꯑꯩꯒꯤ ꯋꯥꯐꯝꯁꯦ ꯑꯁꯦꯡꯕꯅꯤ ꯏꯅꯦꯅ ꯑꯩꯉꯣꯟꯗ ꯇꯝꯃꯛꯄꯅꯤ ꯑꯗꯨꯒ ꯋꯥꯐꯝꯁꯦ ꯁꯤꯗꯤ ꯏꯆꯦꯗꯗꯤ ꯍꯥꯏꯕꯤꯔꯨꯅꯨ ꯏꯆꯦꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯀꯅꯥꯝꯇ ꯈꯪꯍꯟꯒꯅꯨ ꯍꯥꯏꯗꯅ ꯋꯥꯁꯦ ꯍꯥꯏꯔꯝꯃꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯃꯨꯡꯗꯨꯒ ꯑꯩꯈꯣꯏ ꯏꯅꯦꯗꯨꯒꯗꯤ ꯑꯋꯥ ꯑꯅꯥ ꯍꯪꯅꯗꯅ ꯂꯩꯕꯅꯤꯅ ꯏꯅꯦꯗ ꯇꯝꯃꯛꯄ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯏꯅꯦꯒ ꯑꯩꯒꯗꯤ ꯑꯃꯨꯛ ꯏꯅꯦꯅꯤꯅ ꯁꯦꯜꯗꯨ ꯃꯥꯅ ꯄꯤꯕꯒꯤ ꯃꯇꯥꯡꯗꯣ ꯍꯥꯏꯔꯛꯄꯅꯤ나 ꯑꯩꯅ ꯑꯃꯨꯛ ꯃꯌꯥꯝꯗ ꯇꯝꯃꯒꯗꯤ ꯋꯥꯐꯝ ꯑꯁꯤ ꯈꯔ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯗꯤ ꯏꯆꯦꯅ ꯀꯤꯗꯅꯤ ꯌꯣꯜꯂꯒ ꯃꯥꯅ ꯁꯦꯟꯐꯝꯗꯨ ꯃꯥꯒꯤ ꯑꯣꯏꯕ ꯁꯤꯖꯤꯟꯅꯒꯅꯦꯅ ꯈꯟꯕꯗꯨꯗꯤ
ꯑꯩꯅ ꯈꯜꯂꯨꯕ ꯄꯨꯝꯅꯃꯛꯁꯤ ꯑꯔꯥꯟꯕ ꯑꯣꯏꯔꯝꯃꯦ ꯉꯥꯏꯈꯣꯀꯣ ꯑꯊꯣꯏꯕ ꯋꯥꯐꯝꯁꯤ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯃꯗꯨ ꯊꯝꯈꯤꯁꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯁꯨ ꯋꯥꯐꯝꯗꯨ ꯈꯪꯍꯟꯅꯤꯡꯗ꯭ꯔꯕꯅꯤꯅ ꯇꯨꯃꯤꯟꯅ ꯋꯥꯐꯝꯁꯤ ꯑꯃꯨꯛ ꯂꯩꯈꯤꯁꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯅꯥꯕ ꯄꯦꯁꯦꯟꯗꯨꯅ ꯃꯉꯣꯟꯗ ꯀꯤꯗꯅꯤ ꯁꯤꯟꯒꯗꯧꯔꯤꯕꯁꯤ ꯀꯅꯥꯗꯒꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯍꯧꯖꯤꯛ ꯈꯪꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯥꯡꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦꯗ ꯃꯈꯣꯏꯅꯁꯨ ꯏꯕꯥꯏꯒ ꯎꯅꯒꯦ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯎꯅꯍꯟꯗꯦ ꯏꯆꯦꯗꯨ ꯌꯨꯝ ꯑꯗꯨꯗ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯏ ꯂꯥꯛꯇꯦ ꯍꯥꯏꯕ ꯐꯥꯎꯕ ꯏꯕꯥꯏꯗꯨꯅ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯈꯪꯂꯝꯃꯣꯏ ꯃꯁꯤ ꯄꯨꯝꯅꯃꯛ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯅꯦ ꯑꯃꯗꯤ ꯃꯥꯃꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦꯕꯨ ꯌꯥꯝꯅ ꯊꯤꯅ ꯃꯤꯔꯥꯏꯕꯅꯤ ꯑꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯏꯆꯦꯗꯒꯤ ꯀꯤꯗꯅꯤꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯃꯈꯣꯏꯅ ꯈꯪꯍꯟꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯃꯗꯨ ꯍꯌꯦꯡ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯕ ꯃꯥꯅ ꯀꯟꯈꯠꯂꯛꯂꯕꯗꯤ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯐꯅꯌꯥꯝꯅ ꯏꯃꯨꯡ ꯑꯗꯨꯅ ꯂꯣꯠꯂꯕꯁꯨ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯤ ꯑꯊꯣꯏꯕ ꯀꯩꯗꯧꯅꯨꯡꯗ ꯑꯗꯨꯝꯅ ꯂꯣꯠꯄ ꯌꯥꯒꯗꯕ ꯅꯠꯇꯦ ꯗꯣꯛꯇꯔ ꯃꯈꯣꯏꯅꯗꯤ ꯂꯣꯠꯀꯦ ꯈꯜꯂꯤꯕꯅꯤꯅ ꯁꯣꯏꯗꯅ ꯂꯣꯠꯂꯒꯅꯤ ꯑꯩꯈꯣꯏꯅ ꯆꯠꯇꯨꯅ ꯏꯕꯥꯏꯗ ꯀꯤꯗꯅꯤ ꯁꯤꯜꯂꯤꯕꯗꯨ ꯏꯆꯦꯗꯒꯤ ꯀꯤꯗꯅꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯔꯨꯕꯗ ꯏꯆꯦꯅꯁꯨ ꯌꯥꯔꯛꯂꯣꯏ ꯑꯗꯨꯒ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯦꯇꯤꯇ꯭ꯌꯨꯠ ꯑꯩ ꯃꯨꯟꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯏꯕꯥꯏꯃꯛꯇꯤ ꯍꯥꯟꯅꯗꯤ ꯌꯥꯎꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯏꯆꯦꯕꯨ ꯂꯧꯁꯤꯟꯕ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕ ꯃꯤꯀꯨꯞꯇꯨꯗ ꯏꯕꯥꯏꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯈꯤꯕ ꯃꯑꯣꯡ ꯃꯗꯣ ꯃꯍꯥꯛꯀꯤ ꯐꯤꯔꯦꯞ ꯐꯤꯗꯝ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯑꯩꯒ ꯎꯅꯕꯗ ꯍꯥꯏꯔꯛꯈꯤꯕꯁꯨ ꯂꯩꯕꯅꯤ ꯃꯗꯣ ꯀꯔꯝꯕ ꯐꯤꯔꯦꯞ ꯐꯤꯗꯝꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯕꯗꯤ ꯂꯩꯇꯦꯀꯣ ꯑꯗꯨꯕꯨ ꯑꯩꯒ ꯃꯥꯒ ꯂꯨꯍꯣꯡꯅꯅꯕꯒꯤꯗꯃꯛ ꯁꯤꯜꯂꯤꯕ ꯑꯗꯨꯗ ꯑꯩꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯗꯤ ꯃꯉꯣꯟꯗ ꯁꯦꯡꯅ ꯈꯪꯍꯟꯈꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯐꯤꯔꯦꯞ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯊꯥꯡ ꯇꯣꯉꯥꯟꯅ ꯂꯩ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯌꯥꯝꯅ ꯀꯟꯅ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯔꯛꯈꯤꯕꯅꯤ ꯗꯣꯛꯇꯔ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯑꯃꯕꯨꯁꯨ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕꯅꯤ ꯈꯨꯡꯒꯪꯗꯒꯤ ꯍꯧꯔꯛꯄ ꯈꯨꯃꯤꯠ ꯈꯨꯗꯥꯡꯗꯒꯤ ꯍꯧꯔꯛꯄꯅꯤ ꯑꯩꯈꯣꯏꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯕꯥꯏꯈꯣꯏ ꯏꯅꯦꯈꯣꯏ ꯃꯥꯃꯈꯣꯏꯅ ꯃꯤ ꯑꯃ ꯑꯣꯏꯅ ꯈꯛ ꯃꯁꯤꯡ ꯊꯥꯔꯣꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯋꯥꯔꯧꯕꯗꯤ ꯂꯩꯇꯦ ꯉꯁꯤꯗꯤ ꯑꯩꯅ ꯆꯥꯎꯊꯣꯛꯆꯩ ꯃꯗꯨꯗꯤ ꯈꯨꯡꯒꯪꯗꯒꯤ ꯍꯧꯔꯛꯄ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯤ ꯑꯩꯒꯤ ꯏꯆꯦꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛ ꯀꯤꯗꯅꯤ ꯁꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯄ ꯉꯝꯕꯤ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛ ꯆꯣꯡꯊꯣꯛꯄ ꯉꯝꯕ ꯑꯩ ꯏꯆꯦꯒꯤꯗꯃꯛꯇꯗꯤ ꯑꯩ ꯆꯥꯎꯊꯣꯛꯆꯩ ꯑꯩ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ ꯑꯊꯣꯏꯕ ꯃꯈꯣꯏꯒꯤ ꯅꯆꯦꯒꯤ ꯃꯍꯥꯛꯀꯤ ꯈꯣꯡꯊꯥꯡ ꯃꯍꯥꯛꯀꯤ ꯊꯧꯅꯥꯗꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯑꯗꯨꯅꯅꯤ ꯃꯉꯣꯟꯗ ꯀꯅꯥꯃꯠꯇꯅ ꯃꯤꯔꯥꯏꯕ ꯌꯥꯔꯣꯏ ꯃꯍꯥꯛ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨꯅꯗꯤ ꯃꯆꯥꯅꯨꯄꯥ ꯐꯔꯒ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯏꯕꯥꯏꯒꯤꯁꯨ ꯃꯥꯒꯤ ꯐꯤꯔꯦꯞ ꯑꯃꯗꯤ ꯂꯩꯔꯤꯗꯅ ꯃꯥꯒꯤ ꯐꯤꯔꯦꯞꯇꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯈꯤꯁꯤ ꯗꯣꯛꯇꯔ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯏꯕꯥꯏꯅ ꯑꯩꯒꯤ ꯏꯆꯦꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯗ꯭ꯔꯤ ꯑꯗꯨꯉꯩ ꯑꯩꯒꯤ ꯏꯕꯥꯏꯅ ꯏꯆꯦꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝ ꯂꯨꯍꯣꯡꯈꯤꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯅꯤꯡꯕ ꯊꯨꯡꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯏꯆꯦꯕꯨ ꯍꯟꯅ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯌꯦꯡꯗꯅ ꯏꯃꯨꯡ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯅꯨꯄꯤ ꯑꯃꯅ ꯂꯩꯕꯒꯨꯝ ꯏꯃꯨꯡ ꯑꯗꯨꯗ ꯅꯣꯡꯃꯒꯤ ꯆꯥꯛꯊꯣꯡ ꯐꯧꯁꯨ ꯇꯧꯕ ꯅꯨꯄꯤ ꯑꯃꯅ ꯂꯩꯕꯒꯨꯝ ꯏꯃꯨꯡ ꯑꯗꯨꯗ ꯃꯤꯅꯥꯏ ꯑꯃꯒꯨꯝ ꯂꯩꯔꯛꯄ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯕꯅꯤ ꯑꯩ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯗꯨꯅ ꯑꯩ ꯀꯣꯂꯦꯖ ꯀꯥꯗꯨꯅ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯁꯪꯒꯣꯏꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯔꯝꯂꯕꯅꯤ ꯏꯃꯨꯡ ꯑꯗꯨꯗ ꯆꯠꯅꯔꯤꯕ ꯅꯤꯌꯣꯝ ꯅꯤꯇꯤ ꯀꯅꯥꯒꯨꯝꯕ ꯌꯨꯝ ꯑꯃꯠꯇꯗ ꯑꯗꯨꯒꯨꯝꯕ ꯅꯤꯌꯣꯝ ꯅꯤꯇꯤꯗꯨ ꯀꯅꯥꯁꯨ ꯆꯠꯄ ꯅꯠꯇꯦ ꯑꯊꯣꯏꯕ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯌꯥꯔꯔꯣꯏ ꯅꯆꯦꯗ ꯊꯧꯅꯥ ꯄꯤꯕꯤꯌꯣ ꯅꯈꯣꯏꯅ ꯊꯧꯅꯥ ꯍꯥꯞꯄꯤꯒꯗꯕꯅꯤ ꯑꯩꯗꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ ꯅꯍꯥꯛꯀꯨꯝꯕ ꯃꯧꯄꯥ ꯑꯃ ꯂꯩꯗꯨꯅ ꯃꯆꯦꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯆꯦꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯖꯗꯨꯅ ꯃꯆꯦꯒꯤꯗꯃꯛ ꯋꯥꯕ ꯍꯥꯏꯕꯁꯦ ꯅꯍꯥꯛꯀꯨꯝꯕ ꯀꯌꯥ ꯂꯩꯔꯕꯗꯤ ꯉꯁꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯕꯨꯡ ꯃꯧꯄꯥꯅ ꯃꯤꯔꯥꯏꯕꯤꯔꯕ ꯃꯆꯦ ꯃꯆꯟ ꯀꯌꯥ ꯂꯩꯔꯤꯕꯁꯤꯡ ꯑꯁꯦ ꯅꯈꯣꯏꯒꯨꯝꯕ ꯉꯥꯛꯇ ꯉꯥꯏꯔꯝꯂꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯃꯤꯔꯥꯏꯔꯝꯂꯣꯏ ꯗꯣꯛꯇꯔ ꯑꯩꯒꯤ ꯏꯆꯦꯗꯤ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯏꯃꯥꯅꯤ ꯑꯩꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯖꯔꯕ ꯃꯆꯦ ꯈꯨꯗꯤꯡꯃꯛꯅ ꯃꯧꯄꯥꯁꯤꯡꯒꯤꯗꯃꯛ ꯁꯣꯏꯗꯅ ꯋꯥꯔꯛꯂꯝꯒꯅꯤ ꯃꯧꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯦꯒꯤ ꯃꯅꯒꯟꯅ ꯃꯃꯥꯒꯨꯝ ꯅꯥꯎꯊꯤ ꯁꯥꯖꯗꯨꯅ ꯃꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯄꯗ ꯅꯠꯇꯅ ꯏꯆꯦꯒꯤ ꯅꯪꯒꯟꯗꯁꯨ ꯑꯩꯅ ꯈꯣꯠꯄꯒꯤ ꯏꯆꯦꯒꯤ ꯅꯪꯒꯟꯗ ꯐꯥꯎꯕ ꯈꯨꯖꯤꯟ ꯃꯔꯝ ꯍꯧꯖꯤꯛꯁꯨ ꯇꯥꯔꯝꯒꯅꯤ ꯅꯥꯎꯊꯤ ꯁꯥꯗꯨꯅ ꯏꯆꯦꯒꯤ ꯃꯅꯒꯟꯗ ꯑꯩꯅ ꯆꯥꯎꯖꯔꯛꯈꯤꯕ ꯉꯁꯤ ꯏꯆꯦꯅ ꯃꯌꯨꯝ ꯃꯈꯩ ꯄꯥꯟꯈ꯭ꯔꯕ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯑꯩꯅ ꯌꯨꯝ ꯑꯁꯤꯒꯤ ꯅꯤꯡꯉꯣꯜ ꯏꯃꯥꯒꯤ ꯀꯔꯤꯒꯨꯝꯕ ꯍꯛ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯅ ꯄꯤꯕꯥꯅꯤ ꯑꯩꯅ ꯐꯪꯐꯝ ꯊꯣꯛꯄ ꯄꯨꯝꯅꯃꯛ ꯐꯪꯒꯗꯕꯅꯤ
ꯌꯨꯝ ꯄꯥꯟꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯃꯥꯒꯤ ꯊꯣꯛꯄ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯟꯅ ꯌꯦꯡꯗꯅ ꯂꯩꯕ ꯍꯥꯏꯕꯗꯨꯗꯤ ꯗꯣꯛꯇꯔ ꯀꯩꯗꯧꯅꯨꯡꯗꯁꯨ ꯂꯩꯔꯣꯏ ꯑꯩ ꯏꯆꯦꯒꯤꯗꯃꯛ ꯂꯦꯞꯀꯅꯤ ꯃꯈꯣꯏꯅ ꯏꯟꯊꯣꯛꯄꯤꯔꯕꯁꯨ ꯑꯩꯒꯤ ꯏꯆꯦꯒꯤꯗꯃꯛ ꯑꯊꯣꯏꯕꯅ ꯂꯦꯞꯀꯅꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯇꯨꯡ ꯑꯜꯍꯜꯂꯣꯏ ꯑꯩ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯏꯆꯦꯒꯤ ꯃꯃꯤꯠꯇꯒꯤ ꯃꯤꯅꯨ ꯄꯤꯔꯥꯡ ꯑꯩꯅ ꯀꯪꯍꯟꯕ ꯉꯝꯈꯤꯗꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩ ꯍꯣꯠꯅꯒꯅꯤ 이제는 뭐 모노는 놈이기다 막 아이레 빨리 있던 호는 키가니 아토이바 야레세 하우지티 테스트 오브기 아파버 파우스 레이라바니나네 그림마타 와르군스 아두가네 제데기 키니 럭토크로버수 그림토 와닝알리티 키니 나마나 상나 좀 힝비 doctor 아이 마두기다 먹다디 그리슈나 총발리티 제기 마게 닝바 파마도 통나나바 아이 쇼이드는 호나긴 यारे थोइबा डॉक्टर सुवारमनी पिंकी से सिंजु बोरा से खर साची से कॉफी शॉप ममम तक थक्सी अवाबसु अवाबगी वारी अदुगने इचेगी थौना लेननबा इखुइ म्याम होनसे अदुगा इचे यामना नुंगाइरे जेना पाउसे पिरक्तना अदो से मखा ताबदी इमुंग अदुना किडनी सिनगदोरिबदो इचेदगिनी हाइबदो अमुक्तंग खंगबा अदुगा मोगी इतै रंजनदो माना मंगोन किडनी सिनगदोरिस माना मिराई बिरबी इमुंग अदुना इंथोकपिरबी अखोगी इचे मेमीदगिनी हाइबदो मतंग खंगलबदिने अस अवैबा यामना नुंगाइनी पिंकी नुंगाइ रोइदरने मानी स्वीटीना हाइजे चुमी अदो डॉक्टर मधु मतंग मोइदा खंगन बि यारोइदरा गाइको येंगसे करी हेबा ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯅꯅꯕ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯜꯂꯛꯂꯒꯅꯦꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯕꯗꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯑꯩꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯨꯀꯣ DSP ꯇꯝꯐꯥ ꯑꯩꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯨꯀꯣ ꯏꯇꯥꯎ ꯇꯞꯅ ꯉꯥꯡꯉꯨ ꯃꯐꯝ ꯑꯁꯤꯗ ꯀꯥꯟꯇ ꯀꯧꯕ ꯑꯃꯒ ꯑꯗꯨꯒ ꯁꯤ My name is Gopi. My name is Gopi. No kuilaw lobdo. Ngak leredi shat fauzal kan. Ngak tang mafam masida fam dunu leredi yungko. Mikuk khragi tungda soidana fauzal kan. Ma so andakti para amata mibadi ai. Mana mafam masida thaba inkhang tawdun leibwani. Magi matu macha di mayumda leri natro. Hey, beko. Ase. Nongmai na pandana so soklurubani ne. ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯑꯃꯒ ꯇꯧꯔꯒ ꯐꯥꯗꯅ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯐꯕꯗꯒꯤ ꯖꯦꯂꯔ ꯗꯤꯂꯨꯞ ꯀꯨꯃꯥꯔꯅ ꯁꯁꯄꯦꯟ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯈꯨꯠꯇ ꯀꯗꯥꯏꯗꯒꯤ ꯈꯨꯠꯂꯥꯏꯅꯣ ꯈꯪꯗꯅ ꯄꯨꯔꯛꯂꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕꯗꯗꯤ ꯑꯥꯏꯟ ꯀꯥꯏꯕ ꯀꯥꯏꯗꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯁꯁꯄꯦꯟ ꯇꯧꯔꯤꯉꯩꯗꯕꯨ ꯀꯗꯥꯏꯗꯒꯤ ꯅꯣꯡꯃꯩꯅꯣ ꯑꯗꯨꯗ ꯅꯠꯇꯦ मसीगी जेलर दिल कुमार मानरगा My name is Gopi ना नाइको अदुदी कांता हरिदुदी मतम मदुददी कांता मफम असदले होई आरके थेकोन थारखिबा मफम मसिद लेरंबा जेलर अदुगा पुनमक सिंग अदुदी मखोइगी मामो ओरिबा हुजिक जो होम मिनिस्टर पाइरिबा सत्रजिना पुनमक तु सिल्लगा जेल असिद लेरंबा कांग पुनमक 신독르가 मखोइ अनिबु सस्पेंड तौखिबनि मसिंग यामलबा फोन अदुगा जेल सिगी मनुंगदगी मथंग फागतना आरके थेकोन सिलंबा प्लान अदुदगी जेलर दिल कुमार अदुगा असे तु आदा चलिसिन याक लेरबदि सोमदा सोइदना लालगन महाका जेलर दिल कुमारगा मचिन खुमबगिदमक्तनि IPS officer no laklammaduna mukhoina sat chintolaga mukhoibo kolaga langthoklamada khanghaude makhoina mapana tholokududi phagadra khaluraga mapana thololaga khoigi drug kicking pins leiriba sing adugi mathang kaknaw macha sing haibada amatta innaba ngang kharag leiri makhoi sing aduga tawraga mathang phagatki khara amana nomaina kap tuna hatkibani jelar dil kumarna मनुंग असिद हेक लेरकपदगी अमुक अखोइबुदि तोंगान अमुक थम IGP गा खोइगा पुल्लगा पवा तानखिगनी अखोइगी सर डेविड का खोइगा पुल्लबदि मथंग तानरकनी हाइदन मदबु लाइबक थिबदि बोबो
ꯅꯪ ꯅꯊꯃꯣꯏ ꯄꯤꯛꯃꯜꯂꯤꯗꯀꯣ ꯕꯣꯕꯣ ꯄꯨꯂꯤꯁꯇ ꯆꯪꯖꯗꯨꯅ ꯑꯔꯣꯟ ꯑꯊꯨꯞ ꯄꯨꯝꯅꯃꯛ ꯇꯥꯛꯊꯣꯛꯈꯤ ꯃꯃꯩ ꯊꯪꯗ ꯑꯩꯈꯣꯏꯕꯨꯁꯨ ꯃꯊꯪ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯕꯣꯕꯣ ꯅꯪꯅ ꯄꯨꯝꯅꯃꯛꯇꯨ ꯁꯤꯟꯈꯤꯕꯅꯤ ꯅꯪꯒꯤ ꯅꯔꯝ ꯆꯠꯂꯗꯨꯅ ꯃꯥꯡꯈꯤꯕ ꯁꯟꯐꯝꯁꯤꯡ ꯌꯥꯝꯂꯕ ꯊꯛ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯃꯃꯜ ꯌꯥꯝꯂꯕꯁꯤꯡ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯒꯤ ꯂꯃꯟ ꯁꯤꯡꯅꯅꯕ ꯖꯦꯜ ꯑꯁꯤꯗꯒꯤ ꯃꯁꯥ ꯂꯥꯌꯦꯡꯅꯅꯕꯒꯤꯗꯃꯛ ꯊꯣꯛꯈ꯭ꯔꯒ IGPꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯃꯦꯟꯗ꯭ꯔꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯕꯣꯕꯣꯕꯨ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯒ ꯃꯁꯤꯡ ꯈꯪꯗꯕ ꯅꯣꯡꯃꯩꯅ ꯃꯁꯥꯗꯨꯗ ꯊꯥꯡ ꯉꯥꯏꯈꯣꯏꯗ ꯋꯥꯐꯝ ꯑꯃꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯋꯥ ꯃꯄꯥꯎ ꯑꯃ ꯇꯥꯗ꯭ꯔꯤꯁꯤ ꯔꯥꯃꯦꯟꯗ꯭ꯔ ꯂꯩꯈꯤꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤꯁꯨ ꯔꯥꯃꯦꯟꯗ꯭ꯔꯒ ꯆꯞ ꯃꯥꯟꯅꯕ ꯔꯥꯃꯦꯟꯗ꯭ꯔꯒꯤ ꯈꯨꯠ ꯌꯦꯠ ꯑꯣꯏꯔꯤꯕ ꯙꯔꯃꯦꯟꯗ꯭ꯔ ꯃꯍꯥꯛꯁꯨ ꯃꯄꯥꯟꯗ ꯂꯩꯔꯤꯅ ꯑꯩꯅ ꯇꯥꯕ ꯄꯥꯎꯗꯗꯤ ꯙꯔꯃꯦꯟꯗ꯭ꯔꯗꯨ ꯀꯔꯤ ꯏꯇꯥꯎ ꯃꯩꯄꯥꯛꯁꯅꯥ ꯑꯆꯨꯝꯕꯅꯤ ꯏꯇꯥꯎ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗꯒꯤ ꯁꯣꯛꯇꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯋꯥꯔꯗꯇ ꯂꯩꯈꯤꯕ ꯀꯨꯏꯔ ꯃꯥꯜꯂꯦ ꯈꯪꯍꯧꯗꯅ ꯑꯩ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯗꯤ ꯃꯍꯥꯛ ꯑꯃꯨꯛ ꯂꯥꯌꯦꯡꯕꯒꯤ ꯊꯣꯛꯂꯛꯄꯗ ꯃꯁꯛ ꯈꯪꯗꯕ ꯈꯔꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯅꯣꯡꯃꯩꯅ ꯀꯥꯞꯄꯤ ꯍꯥꯏꯗꯅ ꯇꯧꯕ ꯑꯗꯨꯒ ꯑꯃꯨꯛ ꯃꯉꯣꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯖꯦꯜ ꯑꯁꯤꯗ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤ ꯇꯥꯗꯦꯅ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯤꯕꯁꯤꯡ ꯖꯦꯜ ꯑꯁꯤꯗ ꯂꯩꯈ꯭ꯔꯕꯅꯤ ꯃꯈꯣꯏꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕꯗꯤ ꯑꯗꯨꯝ ꯉꯝꯒꯅꯤ ꯑꯩꯗꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯕꯨ ꯂꯃꯟ ꯈꯨꯝꯃꯅꯤ ꯑꯩ ꯏꯌꯥꯝꯕ RK ꯊꯦꯀꯣ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯑꯗꯨꯒ ꯑꯩꯒꯤ ꯑꯇꯣꯞꯄ ꯄ꯭ꯂꯥꯟ ꯑꯃꯅ ꯀꯔꯤ ꯏꯇꯥꯎꯒꯤ ꯑꯇꯣꯞꯄ ꯄ꯭ꯂꯥꯟ ꯃꯤꯅꯤꯁꯇꯔ ꯁꯇ꯭ꯔꯖꯤꯠ ꯑꯩꯒꯤꯁꯨ ꯃꯥꯃꯣꯅꯤ ꯑꯩꯒꯤ ꯏꯌꯥꯝꯕ RK ꯊꯦꯀꯣ ꯑꯗꯨꯒ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛꯇꯅꯤ ꯑꯩꯒꯤ ꯃꯥꯃꯣꯕꯨ ꯑꯩꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕ ꯑꯩꯒꯤ ꯃꯥꯃꯣꯒꯤ ꯃꯥꯌꯣꯛꯇ ꯂꯥꯛꯄ ꯄꯨꯝꯅꯃꯛꯇꯤ ꯑꯩꯅ ꯊꯩꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕ ꯉꯥꯛꯇꯅꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯏꯕ ꯑꯃꯗꯤ ꯄ꯭ꯔꯀꯥꯁ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯔꯒ ꯑꯩꯅ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯑꯩꯅ ꯄꯨꯔꯒ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯁ꯭ꯋꯤꯇꯤꯅ ꯄꯨꯂꯤꯁ ꯄꯨꯔꯒ ꯂꯥꯛꯂꯒ ꯃꯐꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯑꯩꯅ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨꯕꯨ ꯈꯨꯗꯥꯡꯗ ꯀꯟꯊꯅꯕ ꯍꯣꯠꯅꯔꯛꯈꯤ ꯑꯃꯗꯤ ꯁꯣꯏꯕꯗꯒꯤ ꯃꯔꯨ ꯀꯥꯞꯊꯣꯔꯛꯇꯨꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯁ꯭ꯋꯤꯇꯤꯒꯤ ꯈꯨꯗꯥꯡꯗ ꯄꯥꯟꯈꯤ ꯑꯃꯨꯛ ꯂꯩꯊꯣꯔꯛꯄꯗ ꯁ꯭ꯋꯤꯇꯤꯕꯨ ꯂꯩꯁꯤꯜꯂꯒ ꯆꯤꯡꯁꯤꯜꯂꯒ ꯑꯊꯣꯏꯕꯅ ꯊꯝꯈꯤ ꯑꯃꯗꯤ ꯑꯊꯣꯏꯕꯒꯤ ꯃꯁꯥꯗ ꯑꯩꯅ ꯅꯣꯡꯃꯩ 2 ꯀꯥꯞꯈꯤ ꯊꯥꯡ ꯃꯇꯝ ꯑꯗꯨꯗ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯅ ꯑꯩꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ ꯃꯗꯨꯗꯒꯤ ꯋꯥꯈꯜ ꯇꯥꯗꯗꯅ ICUꯗ ꯂꯩꯈꯤꯕꯅꯤ ꯃꯗꯨꯗꯕꯨ ꯑꯩꯅ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯕꯨ ꯑꯩꯅ ꯁꯤꯔꯒ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯒꯗ꯭ꯔꯥ ꯍꯧꯖꯤꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯕꯁꯨ ꯑꯩ ꯄ꯭ꯂꯥꯟ ꯇꯧꯔꯤꯕꯅꯤ ꯆꯞ ꯆꯥꯕ ꯃꯐꯝ ꯃꯇꯝ ꯌꯦꯡꯗꯨꯅ ꯃꯍꯥꯛꯄꯨ ꯂꯃꯟ ꯈꯨꯝꯅꯅꯕ ꯍꯣꯠꯅꯒꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯃꯣꯅ ꯑꯩꯕꯨ ꯕꯦꯜꯗ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯗ꯭ꯔꯤ ꯃꯆꯥꯅꯨꯄꯤꯗ ꯑꯩꯅ ꯁꯣꯏꯕꯗꯒꯤ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤꯕꯗꯨꯒꯤ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯑꯩ ꯉꯥꯏꯒꯅꯤ ꯑꯩ ꯃꯥꯃꯣꯒꯤ ꯃꯤꯅꯨꯡꯁꯤ ꯑꯩ ꯁꯣꯏꯗꯅ ꯉꯥꯏꯒꯅꯤ ꯑꯗꯨꯒ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯕꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯂꯃꯟ ꯁꯤꯡꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯒꯅꯤ ꯏꯇꯥꯎꯁꯤꯡ ꯉꯁꯥꯏꯒꯤ ꯙꯔꯃꯦꯟꯗ꯭ꯔꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯦ ꯍꯥꯏꯕꯗꯣ ꯏꯇꯥꯎꯁꯤꯡꯗꯣ ꯅꯪ ꯃꯈꯣꯏ ꯃꯃꯤꯡ ꯅꯤꯡꯁꯤꯡꯂꯕ꯭ꯔꯥ ꯃꯥꯅꯦ ꯃꯥꯏꯀꯦꯜꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯕ ꯑꯉꯥꯡ ꯑꯅꯤ ꯔꯣꯃꯦꯁ ꯑꯃꯗꯤ ꯈꯝꯕ ꯃꯈꯣꯏꯗꯤ ꯀꯣꯟꯅ ꯔꯤꯀ꯭ꯋꯤꯠ ꯇꯧꯍꯧꯕꯅꯤ ꯑꯩ ꯂꯩꯔꯤꯉꯩꯗꯗꯤ ꯃꯈꯣꯏ ꯑꯩꯒ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯂꯣꯏꯅꯕꯗꯤ ꯐꯪꯉꯛꯈꯤꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯔꯤꯀ꯭ꯋꯤꯠ ꯇꯧꯔꯒ ꯃꯊꯪ ꯃꯥꯏꯀꯦꯜꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯛꯈꯤꯕꯅꯤ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯙꯔꯃꯦꯟꯗ꯭ꯔꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯤꯗꯨꯅꯗꯤ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯗ ꯍꯪꯂꯒ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯑꯗꯨꯗꯤ ꯙꯔꯃꯦꯟꯗ꯭ꯔꯁꯤ ꯄꯨꯂꯤꯁꯇ ꯆꯪꯖꯈ꯭ꯔꯖꯥꯠꯂꯣ ꯅꯠꯇ꯭ꯔꯒ ꯃꯥꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯑꯁꯦꯡꯕ ꯈꯪꯍꯧꯕ ꯐꯩ ꯑꯩꯈꯣꯏꯅ ꯊꯥꯖꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯇꯩ ꯂꯥꯏꯔꯤ ꯁꯣꯛꯇꯨꯅ ꯂꯩꯕ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯍꯥꯛꯁꯨ ꯖꯦꯜ ꯑꯁꯤꯗ ꯆꯪꯂꯛꯂꯒꯅꯤ ꯖꯦꯜꯗ ꯆꯪꯂꯛꯂꯒꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯤꯕꯗꯨꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯅꯠꯇ꯭ꯔꯒ ꯃꯍꯥꯛ ꯄꯨꯂꯤꯁꯇ ꯆꯪꯖꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯇꯛꯈꯠꯂꯒ ꯌꯦꯁ ꯃꯗꯨꯃꯛ ꯇꯧꯒꯗꯕꯅꯤ ꯐꯔꯦ
ꯍꯌꯦꯡꯗꯤ ꯔꯣꯃꯦꯁꯀ ꯈꯝꯕꯒ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯤꯅꯕ ꯍꯣꯠꯅꯁꯤ ꯃꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯙꯔꯃꯦꯟꯗ꯭ꯔꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯈꯪꯅꯕ ꯍꯣꯠꯅꯁꯤꯗꯣ ꯌꯦꯁ ꯇꯨ ꯂꯥꯛꯑꯦ ꯑꯃꯁꯤ ꯑꯥꯗ ꯂꯥꯛꯑꯦꯗꯣ ꯑꯩꯈꯣꯏ ꯈꯥꯏꯗꯣꯛꯅꯅꯕ ꯇꯧꯁꯤ ꯈꯥꯏꯗꯣꯛꯅꯁꯤ ꯃꯁꯤ ꯅꯨꯡꯁꯤꯗꯕꯅ ꯂꯣꯏꯔꯦ ꯃꯁꯤ ꯑꯝꯇ ꯈꯥꯏꯗꯣꯛꯅꯅꯕ ꯇꯧꯁꯤ ꯎꯔꯦꯗꯅ ꯍꯦꯛ ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯇꯧꯔꯤꯆꯣ ꯍꯣꯏ ꯑꯣꯖꯥꯁꯤꯡ ꯑꯅꯧꯕ ꯕꯦꯔꯦꯛꯇꯒꯤ ꯂꯥꯛꯄꯤꯕꯁꯤꯡ my name is Gopi मेरा नाम ꯑꯩ ꯀꯔꯤꯅꯣ ꯑꯣꯖꯥꯁꯤꯡ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯄꯨꯟꯁꯜꯂꯒ ꯇꯧꯕꯤꯔꯤꯁꯤꯕꯣ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯕꯅꯤ ꯅꯪꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯕꯨ ꯌꯦꯡꯁꯤꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣꯅꯦ ꯒꯣꯄꯤ ꯍꯩ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯌꯦꯡꯁꯤꯜꯂꯤꯁꯤ ꯀꯔꯤꯅꯣꯅꯦ ꯒꯣꯄꯤ ꯀꯥꯏꯅ ꯑꯣ ꯁꯥꯔ ꯌꯥꯝꯅ ꯀꯣꯍꯟꯅꯤꯡꯕꯒꯤ ꯋꯥꯔꯣ ꯅꯣ I am not sir ꯑꯩꯗꯤ ꯁꯥꯔ ꯅꯠꯇꯦ ꯃꯔꯨꯞꯅꯤ ꯃꯄꯥꯡꯅꯤ ꯑꯗꯨꯝ ꯈꯟꯕꯤꯌꯨ ꯂꯥꯜꯂꯕꯁꯤꯡꯒꯤꯗꯤ ꯌꯦꯡꯅꯕꯅꯤ ꯑꯆꯨꯝꯕꯁꯤꯡꯒꯤꯗꯤ ꯃꯔꯨꯞ ꯑꯗꯨꯒꯅꯦ ꯀꯥꯔꯟ ꯇꯥꯔꯕ ꯁꯤꯗꯗꯤ ꯑꯩꯗꯤ ꯃꯔꯨꯞ ꯃꯄꯥꯡ ꯀꯔꯤꯝꯇ ꯌꯦꯡꯗꯦꯀꯣ ꯅꯈꯣꯡ ꯅꯈꯨꯠꯇꯨ ꯐꯩꯅ ꯊꯧꯔꯤ ꯇꯧꯔ ꯆꯤꯡꯈꯠꯂꯒ ꯗ꯭ꯔꯝ ꯃꯅꯨꯡꯗ ꯖꯝ ꯇꯧꯔꯒ ꯆꯠ ꯀꯟꯕꯗ ꯑꯣꯏ ꯅꯃꯥꯅ ꯄꯥꯒꯩꯗ ꯅꯃꯤꯠꯇ ꯁꯪꯁꯪꯅ ꯎꯅꯤꯍꯦ 이보 My name is Gopi मेरा नाम 그야도 으시드리버네 오더스 아무도 가이독비요 싹 잡으기 어려서 아니 아무맘도 분산해비요 까리노 마리 망아 마리 맛분산해비리시보 어자 아르케메 박사나 어자 아르케 수돈 뿐네 역천 비리네 떠오리세 그 어자 아르케 태코기 마나오는 바 와리디 퍼저리네 기탄 가이독비세 와로 비비야 데코 My name is Gopi मेरा नाम 아무도 한 독세 와로 비비야 데코 암따 그야도 නු시드리면 라오사시라이다 모이 바봉 바우디 누가이레 아두부 시부 하이행 아무 기니 실라 마뚱다 마나 시엔도 로그라가 아무 하이행 아이코이다 마홍몽기 디만가 똑살라디 어이 마두기 디만도 또웅 엄드너버니네 시 하항보모도 소이 또르부도 너무 가리모도 강들어버라네 아두부디 강해 모이 바봉 하이행 할라 팔라 떠우드나 라우드나 떠우드나 칸게다 베라베리 떠우드나 숭칸버기 완 마두 떠우드나 버니 하우직티 테스트 오브더스 로이네 차나라니 하이버니 doktor mangana matamdu hek lepaga sillagadaban hatubu moigisibu hekta yare hairadi hayeng hakchit kok sinbe yadaba jalo kadaidi yagadoribinone chaba thakpa yaroi doribini nasanu pagi chinjak onthokodoribini igi aduga tayata yengadaba kayamarum lei hekta napsallaga hapsallaga sinbe yaba natine adudi somdadi paisa dudi piu hairani selu kamdobadudi pigi bedaredana यारगदी कोक लोसिनगी बना पाई अदुबु सेलदो मु पीखरगा अमाजी कदाइदनो नुपामदग तोक चेंथोखरोने किडनी जु सिलौदा मसाजो मु मांगी नति अदुबु कमाइ तौदोनो बा अई मदु याब नतिने मदु पुनमक्सिंग अदु नंग नित्याइदु दो वारी सानो अदु अइना हाइग्रबन मासु लाओ हाइग्रगो जो बोबो लाक्रिने तौसे मोइ पाबुं मासु वाजा खरपोन मा लाइ पनरिंगेदने लाइ 샤누파기 마이 앵드나 마노 호나비리세 얌노 호나비크라산 아이고 라오 쫑어 바보 바우디 함 농아레 아도 바보 셀통이 마탕두부 그마이 독시게 셀도 하나 비토기니 하이도 비도리비라 너트가 땅카이 비비라 너트가 로이르가 비비 도드라 바보 그마이 독자노 바보 어이 하나 비토거든 시에마다 닝티잖아 소이 도온거든 나도가네 아한 기 시에도는 블랭다 도건 한덕기시나 기니 시신버시다 루팔락 니판 펑저레 마르마도나 이뭉어시다 기니 신 크라바 마뚱다 가리곰바 아마타 에이나 따로이 하이드나 마망 먹다들 하잉네 베라 베리 레이터나나바 파리 파봉드디 아두기슈 에이 코르타기 토르가 이시 에피디피 출로브라반 시드든 야와 마두니 낭나 실랑가다바도 마가라 와리 사나바다디 마디 그리 하이 빠봉 터도부 그쇼 하이벨레이티 아도 빠봉 마나 빠마시 기니 신드링에다마 어묵당디 런전고 우나닝바 마두다니니 베라 카라카도르시 마나 마두 우나게 하리두부 우나게 야드라바디 기니도 하잉 피로 하이도리브로 빠봉 아두 기디기 아니다
ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯍꯥꯏꯕꯗꯤ ꯌꯥꯅꯕ ꯋꯥꯐꯝ ꯈꯔ ꯊꯝꯃꯒ ꯃꯗꯨ ꯃꯥꯅ ꯉꯥꯛꯇꯅ ꯆꯠꯂꯒꯗꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯉꯣꯟꯗꯒꯤ ꯀꯤꯗꯅꯤ ꯁꯤꯟꯒꯗꯧꯔꯤ ꯍꯥꯏꯕꯗꯨ ꯃꯥꯒꯤ ꯃꯆꯤꯟꯅ ꯔꯟꯖꯟꯗ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯒꯗꯕ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯀꯤꯗꯅꯤꯗꯨ ꯁꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯔꯟꯖꯟꯅ ꯃꯗꯣ ꯌꯥꯔꯛꯇꯕꯁꯨ ꯌꯥꯏ ꯑꯃꯒꯤ ꯅꯠꯇꯅ ꯃꯥꯒ ꯃꯣꯏꯅꯤ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨꯗ ꯑꯃꯒꯤ ꯀꯤꯗꯅꯤ ꯁꯤꯜꯂꯤ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯀꯤꯗꯅꯤ ꯁꯤꯜꯂꯒ ꯑꯩꯅ ꯍꯤꯡꯒꯗꯕ ꯅꯠꯇꯦ ꯅꯉꯣꯟꯗꯒꯤ ꯀꯤꯗꯅꯤ ꯂꯧꯔꯣꯏ ꯍꯥꯏꯗꯅ ꯐꯠꯅ ꯍꯥꯏꯔꯛꯂꯕꯗꯤ ꯍꯌꯦꯡꯅꯦ ꯊꯕꯛꯁꯤ ꯈꯖꯤꯛꯇꯗ ꯅꯥꯟꯊꯣꯛꯈꯤꯅꯤ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯃꯥꯒ ꯍꯥꯏꯅꯔꯒ ꯐꯅꯤ ꯄꯥꯕꯨꯡ ꯑꯩ ꯁꯤꯟꯖꯔꯒꯦ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯌꯥꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯒꯦ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯄꯥꯕꯨꯡ ꯀꯔꯤ ꯂꯩꯔꯦ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯔꯟꯖꯟꯅ ꯃꯥꯒꯤ ꯑꯅꯥꯕ ꯀꯅꯥ ꯀꯅꯥ ꯍꯪꯕ ꯂꯥꯛꯏꯅ ꯌꯥꯝ ꯇꯠꯇꯅ ꯍꯪꯉꯤ ꯑꯩ ꯃꯥꯅ ꯍꯪꯕꯗꯨꯗ ꯅꯨꯄꯤꯗꯨ ꯍꯪꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯅꯉꯣꯟꯗ ꯍꯥꯏꯔꯛꯄ꯭ꯔꯣ ꯃꯗꯨꯃꯛꯇꯤ ꯍꯥꯏꯗꯤ ꯍꯥꯏꯔꯛꯇꯦ ꯀꯅꯥ ꯀꯅꯥ ꯍꯪꯕ ꯂꯥꯛꯏ ꯁꯤꯃꯗꯤ ꯃꯥ ꯌꯥꯝ ꯇꯠꯇꯅ ꯍꯪꯉꯤ ꯀꯤꯗꯅꯤꯗꯨ ꯁꯣꯛꯂꯕ ꯃꯁꯥꯗꯨ ꯐꯤꯕꯝ ꯂꯨꯁꯜꯂꯛꯄꯗꯨꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯅꯥ ꯀꯅꯥ ꯍꯪꯕ ꯂꯥꯛꯏ ꯍꯥꯏꯗꯅ ꯈꯪꯅꯤꯡꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯃꯁꯥꯅ ꯃꯁꯥ ꯁꯣꯜꯂꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯀꯅꯥ ꯀꯅꯥ ꯂꯥꯛꯄꯒꯦ ꯃꯔꯨꯞ ꯃꯄꯥꯡ ꯀꯅꯥ ꯀꯅꯥ ꯂꯥꯛꯄꯒꯦ ꯍꯥꯏꯗꯅ ꯍꯪꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯄꯥꯕꯨꯡ ꯃꯗꯨꯃꯛꯁꯨ ꯃꯥꯜꯂꯦ ꯄꯥꯕꯨꯡ ꯁꯤꯗ ꯏꯃꯥ ꯍꯩ ꯁꯤꯗ ꯂꯩꯔꯝꯃꯤꯅꯦ ꯏꯇꯥꯎ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯁꯤꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤꯁꯤ ꯀꯩꯅꯣ ꯏꯇꯥꯎ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯊꯣꯛꯂꯛꯄꯅꯤ ꯏꯇꯥꯎ ꯁꯤꯗꯩꯗ ꯒꯝꯂꯥꯗ ꯁꯤꯗ ꯌꯩꯁꯟꯈ꯭ꯔ ꯃꯥꯜꯂꯦ ꯁꯣꯛꯄ꯭ꯔ ꯏꯇꯥꯎ ꯀꯩꯁꯨ ꯇꯧꯗꯦ ꯈꯣꯡꯕꯤꯁꯤ ꯈꯤꯇꯪ ꯈꯦꯠꯂ ꯃꯥꯜꯂꯤꯅꯦ ꯈꯣꯡꯕꯤꯁꯤ ꯏ ꯊꯣꯛꯑꯦ ꯇꯧꯔꯤꯁꯤ ꯍꯩꯃꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯗꯤ ꯅꯪꯗꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯉꯥꯡꯅꯔꯤꯁꯤ ꯇꯥꯔꯤꯕ꯭ꯔꯣ ꯅꯪꯕꯣ ꯅꯠꯇꯦ ꯏꯃꯥ ꯑꯩ ꯏꯇꯥꯏꯒꯤ ꯃꯈꯣꯟ ꯇꯥꯕꯗꯒꯤ ꯑꯩ ꯊꯣꯛꯂꯛꯄꯅꯤ ꯏꯃꯥ ꯑꯣ ꯑꯩꯗꯤ ꯅꯪꯗꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤ ꯇꯥꯔꯤꯕꯣꯏ ꯈꯜꯂꯨꯔꯤꯅꯦ ꯏꯃꯥ ꯑꯩꯅ ꯇꯥꯕ ꯑꯃꯁꯨꯡ ꯇꯥꯗꯕꯗ ꯀꯔꯤ ꯈꯦꯠꯅꯕ ꯂꯩꯔꯤꯒꯦ ꯏꯃꯥ ꯍꯩ ꯌꯥꯔꯦꯁꯦ ꯋꯥꯈꯟꯗꯣ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯟ ꯈꯟꯒꯅꯨ ꯗꯣꯛꯇꯔꯅ ꯍꯥꯏꯔꯤꯗꯨꯅꯤꯀꯣ ꯅꯨꯡꯉꯥꯏꯕ ꯋꯥꯈꯟ ꯈꯟꯒꯗꯕꯅꯤ ꯍꯥꯏꯗꯅ ꯀꯣ ꯁꯤ ꯇꯞꯅ ꯁꯤ ꯏꯕꯨꯡꯉꯣ ꯁꯤ ꯀꯩꯅꯣꯁꯤꯗꯤ ꯀꯩꯅꯣ ꯈꯣꯡꯕꯤꯁꯤꯗꯤ ꯀꯩꯅꯣ ꯍꯤꯗꯥꯛ ꯑꯃ ꯇꯩꯗꯕ ꯌꯥꯔꯔꯣꯏꯅꯦ ꯁꯤꯗꯤ ꯏꯃꯥ ꯑꯩ ꯇꯧꯔꯒꯦ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗ ꯅꯪ ꯀꯣꯛ ꯀꯧꯔꯛꯑꯣ ꯌꯥꯗ꯭ꯔꯣ ꯑꯩ ꯑꯗꯨꯝ ꯂꯥꯛꯑꯒ ꯅꯪꯒ ꯊꯣꯛꯃꯤꯟꯅꯔꯁꯨ ꯌꯥꯏ ꯏꯇꯥꯎ ꯑꯩꯕꯨ ꯀꯤꯗꯅꯤ ꯁꯤꯜꯂꯒꯗ꯭ꯔꯥ ꯁꯤꯜꯂꯅꯤ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯉꯥꯡꯅꯔꯤꯕꯅꯤ ꯑꯗꯨꯗꯤ ꯀꯅꯥꯅ ꯗꯣꯅꯔ ꯑꯣꯏꯗꯣꯏꯅꯣ ꯑꯩ ꯗꯣꯅꯔꯗꯤꯅꯦ ꯃꯤ ꯑꯃ ꯂꯩꯔꯕꯅꯤ ꯃꯤ 2-3 ꯌꯦꯡꯉꯤ ꯍꯧꯖꯤꯛꯅꯦ ꯈꯔ ꯇꯤꯁꯨ ꯀꯜꯆꯔꯗ ꯈꯔ ꯍꯦꯟꯅ ꯐꯕ ꯈꯔ ꯆꯥꯟꯅꯕꯗꯣ ꯑꯗꯨꯝ ꯌꯦꯡꯉꯤ ꯍꯧꯖꯤꯛꯀꯤꯗꯤ ꯀꯅꯥꯗꯩ ꯁꯤꯟꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯤ ꯑꯩꯒꯤ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯒꯗꯧꯔꯤꯕ꯭ꯔꯥ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯃꯤꯑꯣꯏꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯉꯤ ꯃꯉꯣꯟꯗꯒꯤ ꯑꯩꯅ ꯀꯤꯗꯅꯤ ꯁꯤꯜꯂꯒ ꯑꯩꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯃꯉꯣꯟꯗꯒꯤ ꯀꯤꯗꯅꯤ ꯑꯩꯅ ꯂꯧꯊꯣꯛꯈ꯭ꯔꯒ ꯃꯥ ꯑꯃꯨꯛ ꯑꯅꯥꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯀꯗꯥꯏꯗꯒꯤ ꯑꯣꯏꯗꯣꯏꯅꯣ ꯀꯔꯤꯝꯇ ꯑꯣꯏꯔꯣꯏꯁꯦ ꯀꯤꯗꯅꯤꯁꯦ ꯃꯤ ꯑꯃꯗꯒꯤꯅꯦ ꯑꯗꯨꯝ ꯂꯧꯊꯣꯛꯑ ꯁꯤꯟꯅꯔꯤꯕ ꯉꯥꯛꯇꯅꯤ ꯅꯪꯅ ꯀꯗꯥꯏꯗꯩꯅꯣ ꯋꯥꯔꯤ ꯑꯃꯨꯛ ꯁꯣꯟꯖꯟꯗꯅ ꯑꯃꯨꯛ ꯇꯧꯁꯤꯜꯂꯦ ꯌꯥꯔꯦ ꯌꯥꯝ ꯏꯃꯣꯁꯟ ꯑꯣꯏꯔꯅꯨꯁꯦ ꯀꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯏꯃꯣꯁꯟ ꯌꯥꯝ ꯇꯧꯁꯜ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯀꯩꯝꯇ ꯈꯜꯂꯨꯅꯨꯁꯦ ꯏꯇꯥꯎ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯕ ꯍꯥꯏꯕꯁꯦ ꯏꯁꯣꯔꯒꯨꯝꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯏꯁꯣꯔꯃꯛꯅ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯅꯁꯨ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯑꯩ ꯄꯨꯟꯁꯤ ꯀꯟꯕꯤꯒꯅꯤ ꯍꯥꯏꯔꯤꯕꯗꯨ ꯀꯅꯥꯅꯣ ꯑꯩ ꯈꯪꯅꯤꯡꯉꯤ ꯑꯩ ꯃꯥꯒ ꯎꯅꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯀꯣꯟꯅ ꯎꯅꯁꯤ ꯍꯧꯖꯤꯛꯅꯦ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯂꯥꯝꯁꯟꯕꯤꯔꯛꯀꯅꯨꯀꯣ ꯑꯝꯇ ꯂꯥꯝꯁꯟꯕꯤꯔꯛꯀꯅꯨ ꯅꯪꯒꯤꯃ ꯑꯣꯟꯊꯣꯛꯄꯅꯤ ꯑꯩꯅꯗꯣ ꯌꯥꯝꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯅꯪ ꯃꯤ ꯑꯇꯣꯞꯄ ꯀꯅꯥꯁꯤꯗꯤ ꯌꯥꯝ ꯀꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯦꯃꯤ ꯅꯁꯥꯗꯣ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯗꯣ ꯇꯞ ꯁꯣꯜꯂꯤ ꯁꯤ ꯅꯪ ICUꯗ ꯂꯩꯀꯥꯟꯗ ꯅꯣꯏ ꯀꯅꯥꯝ ꯆꯪꯍꯟꯗ꯭ꯔꯤꯗꯨ ꯎꯗ꯭ꯔꯣ ꯅꯣꯏꯒ ꯎꯅꯕ ꯆꯪꯕꯧꯗ ꯑꯩꯈꯣꯏꯁꯦ ꯇꯣꯉꯥꯟꯅ ꯃꯊꯛꯇ ꯑꯦꯄ꯭ꯔꯣꯟ ꯑꯃ ꯂꯤꯠꯍꯟꯗꯅ ꯀꯩꯗꯧꯗꯅ ꯇꯧꯔꯤꯗꯨꯅꯤ ꯌꯨꯝ ꯑꯁꯤꯗ ꯅꯪ ꯂꯩꯕꯗ ꯌꯦꯡꯉꯨꯁꯦ ꯑꯩꯈꯣꯏ ꯈꯣꯡꯎꯞꯐꯥꯎ ꯇꯣꯡꯕ ꯅꯠꯇꯦ ꯁꯤ ꯅꯪꯒꯤ ꯀꯥꯁꯤꯃ ꯂꯣꯏꯅ ꯁꯠ ꯅꯥꯟꯅꯁꯤ ꯑꯥꯗ ꯏꯃꯥꯅ ꯁꯦꯡꯉꯤ ꯁꯥꯔꯤꯕ ꯇꯧꯔꯤꯕ ꯄꯥꯕꯨꯡꯐꯧꯗꯅꯦ ꯁꯦꯠꯇꯅ ꯁꯦꯡꯗꯅ ꯇꯧ ꯂꯩꯔꯕꯅꯤ ꯀꯔꯤꯝ ꯈꯜꯂꯣꯅꯣ ꯅꯪ ꯀꯤꯗꯅꯤꯗꯣ ꯁꯣꯏꯗꯅ ꯁꯤꯟꯗꯣꯔꯝꯅꯤ ꯀꯔꯤꯝꯇ ꯋꯥꯔꯣꯅ ꯏꯇꯥꯎ ꯑꯁꯦꯡꯕꯔꯥ ꯃꯥꯅꯦ ꯑꯁꯦꯡꯕꯅꯤ ꯀꯩꯅꯣ ꯑꯩꯅ ꯑꯃꯨꯛ ꯅꯉꯣꯟꯗ ꯑꯉꯥꯡ ꯃꯆꯥꯅꯦꯅ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯀꯤꯗꯅꯤ ꯁꯤꯟꯒꯗꯧꯔꯦ ꯍꯥꯏꯕ ꯑꯁꯦꯡꯕ ꯈꯪꯂꯕꯗꯤ ꯅꯈꯣꯏꯅ ꯀꯔꯤꯒꯤ ꯂꯣꯠꯂꯤꯕꯅꯣ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯅꯥꯅꯣ
ꯃꯍꯥꯛꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛ ꯑꯩ ꯃꯍꯥꯛꯄꯨ ꯄꯨꯡꯈꯥꯏꯃꯨꯛꯇ ꯑꯣꯏꯔꯕꯁꯨ ꯄꯨꯡ ꯑꯃꯈꯛꯇ ꯑꯣꯏꯔꯕꯁꯨ ꯑꯩꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯅꯈꯣꯏꯅ ꯁꯤꯟꯕꯤꯌꯨ ꯑꯩ ꯃꯥꯒꯤꯁꯨ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯑꯩꯒꯤ ꯂꯩꯖꯕ ꯄꯨꯝꯅꯃꯛ ꯃꯉꯣꯟꯗ ꯑꯩ ꯄꯤꯒꯦ ꯑꯩ ꯂꯨꯄꯥ ꯀꯌꯥꯅꯣ ꯁꯦꯜ ꯀꯌꯥꯅꯣ ꯑꯩꯅ ꯉꯝꯖꯕꯁꯨ ꯑꯩ ꯁꯣꯏꯗꯅ ꯄꯤꯒꯦ ꯃꯤ ꯑꯃꯅ ꯃꯔꯝ ꯂꯩꯇꯅ ꯃꯤꯉꯣꯟꯗ ꯐ꯭ꯔꯤꯗ ꯀꯅꯥꯁꯨ ꯀꯤꯗꯅꯤ ꯄꯥꯡꯒꯦ ꯍꯥꯏꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯀꯤꯗꯅꯤ ꯄꯥꯡꯒꯦ ꯍꯥꯏꯕ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯀꯤ ꯁꯦꯜ ꯈꯔꯗꯤ ꯁꯣꯏꯗꯅ ꯂꯧꯔꯝꯒꯅꯤ ꯀꯅꯥꯅꯁꯨ ꯐ꯭ꯔꯤꯗ ꯀꯤꯗꯅꯤ ꯄꯥꯡꯅꯅꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯣꯏ ꯃꯍꯥꯛ ꯑꯗꯨ ꯀꯅꯥꯅꯣ ꯑꯁ ꯌꯥꯔꯦ ꯁꯤꯗ ꯀꯣꯟꯅ ꯉꯥꯡꯅꯁꯦ ꯑꯗꯣꯝꯗ ꯌꯥꯝ ꯈꯟꯖꯜꯂꯣꯅꯨꯁꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯃꯣꯏ ꯄꯥꯕꯨꯡꯉꯣ ꯑꯝꯇ ꯂꯥꯛꯑꯣꯅꯦ ꯃꯈꯣꯡꯁꯤꯁꯨ ꯕꯦꯟꯗꯦꯖꯁꯦ ꯑꯝꯇ ꯀꯩꯅꯣꯝꯇ ꯌꯦꯠꯄꯤꯁꯤ ꯂꯥꯛꯑꯣ ꯐꯔꯦ ꯏꯕꯨꯡꯉꯣ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯁꯤꯜꯂꯤ ꯃꯇꯥꯡ ꯆꯥꯕꯗꯅꯦ ꯃꯍꯥꯛꯁꯨ ꯑꯩꯈꯣꯏ ꯄꯣꯔꯛꯅꯕ ꯍꯣꯠꯅꯒꯦ ꯅꯪ ꯀꯔꯤꯃꯠꯇ ꯈꯜꯂꯨꯅꯨ ꯑꯁ ꯅꯪꯁꯤꯅꯅꯦ ꯀꯔꯤꯅꯣ ꯈꯪꯗꯦꯗꯣ ꯃꯥꯗꯣ ꯃꯆꯥ ꯅꯥꯕꯒꯤ ꯂꯥꯌꯦꯡꯕ ꯆꯠꯈꯤꯕ ꯑꯗꯨ ꯇꯦꯁ ꯇꯧꯔꯝꯃꯒꯅꯦ ꯐꯠ ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯅꯤꯁꯦ ꯑꯗꯣ ꯁꯤꯗꯁꯨ ꯑꯃꯨꯛ ꯇꯦꯁ ꯇꯧꯈ꯭ꯔꯕꯅꯤ ꯇꯦꯁꯇ ꯆꯥꯟꯅꯗꯅ ꯂꯩꯔꯕꯅꯦꯕ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯃꯥ ꯃꯆꯥ ꯅꯥꯕꯗꯣ ꯍꯜꯂꯛꯑꯒ ꯁꯣꯏꯗꯅ ꯎꯅꯁꯤ 마나 해는 우나닝에나 하리니 낭나 누기도 먹더네 가림 칼루누시 마나 우나닝보도 누가 저 마나네 낭나수 우나닝 레라메세 가림 칼루누 마나수 마기 기니 삐게 돌이버 미도 마나 우나닝에나 하예바 아두나 세 소이드는 우나라담 아두나 가직당 아이라시 마학 라고가 야리 꼬이다 로이도 까데 상나버 덕시로 파리 다오드디 마학 락바가 아이가 소이드는 우나한비우고 우나한더디 그이노니다 낭기 분시 간비리버 미에두다 나티 헤 이따 거이노 우나한다나 거이노 로살라게도 도리게 까리 똥도리게미 와리의 시기마카 하이행아목 따비레시 Luckily, Inspector, tayay, luckily, Inspector, tayay, Uthanaba. Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Tayay. Lakle. Inspector. Tayay. 하나는 타가자링 하세기 인스펙터 대할리싱 amaga chatruka kuntra mapan shubatan kaktabiri basing Thank you so much masig wari kamdo bibage tabiri basing na pibirak ba comment kra tentang na pazagi adom na dongi comment ming paning labadi ming sukhar gai biro micher nomidang lo chalak pudadi michi am blur chale hai tai adana id sing se uungam de Thank you so much. Oza khamba toijam gidi capital letter chaun oi banina. Chaun heta ui hai tai. Thagachari oza laisram rada. Tono phazakre wari se memigi pesa lobagi fire pale jidraba. Anaba magida magna. Thank you so much. Thagachari. I am crime files taret suba tangkak su thagachabani ko nang crime file su ka tabi aduga comment section de comment amam thambiramo aduga
Inspector Tayagi Tabiri Inspector Tayagi Hek Tabiri Basing comment section the comment among Pibiramu Quina comment adu the Pibiriba sing hatere Momang the Su now I quina Masing which Amri and Kaishu Bagiamaga Marakta Maga Haitara Quina radio mom thumbnail to Kudol Pivung Gidabagi Matangam Sulek comment Kekita Wudu Marak the internet thing by Yao give it a give Raktakiba Tagachari to Hanana comment section the comment adum Amam or Su Nungai Hersu Nungai Hersu Nungai Adum Habira Makoi Karim the Warozaroi Naduga to the Yauriba ID sing the Torkan the Queen Hangway Namjaba Drogum but Obungamba Koi Ojage Naduga to the comment section the comment Ibiramagak the Kalaga Haitare. Thank you so much, Takachari. Nana, you'll be reversing the comment 000 Singer Cressa Virmibam, Takachari. Osagi, if you show the documenting Nungaina Tapirapa, Ronita Gururibam Takachari. What is a Tamoy Karida, Migi Book Jail say Nuximan Cre Ranjanima Toksu Pitare. Yes. Tumina labor Ranjansu Matikarga Pongokpa Haitai. Nuna. Wari Nico, or kidney sene haramnina, a kidney to selen pidino co pirogana. Toy to pihande haitare warida. Kamai pido no canana pido no caram pirok to no pirogana kamaito. Kidney sin bagaji hoy, Matamyam changba poneb. Mima kidney sin genes akikana takia change. Yam draba the middle observation to Buddha. Adum tataruk the gina chahi mea change observation to Buddha. And the Koju warini, warida with tataruk changanonate, say him changando within it. Adana wari du gi manung du de lady ma'am du later ga puthong no hona my hona jabani haite adana thank you so much Lucia so mari fazai ta pirak pa du ga tabaraka nesha thagachari wari gi tangkak yamna fazai thagachari sir bu na ta pirak pa thank you so much tabi bagi damak chu aduga barje sori ta kel cha mai bem sa sro khaiba thagachari mamani tombe same Aduga Kangre Mari Mari U the Sior Mam Ming Ibiraga de Karga U Fangi Sar the Ben Sogra from Takachari, Asagi Apava missing na Taimong Panase Kana Navakali Nuxiba Lanam Lehui, Fataba missing na Taimong Panasi Manunda Mang Navakali A Kaba Lanam Lehui, a Tapili Waza Takachari was Ademanda. Thank you so much. Zajayanta Kumar, Warrior Sifazai, Pitan Bire, Natapire. Thank you so much. Madam Kuraiza Memi Takachari, Pajanaki Keso Plan, Edoribana Tapire. Thank you so much. Madam Bigarani, Sagol Sem, thank you so much. Storm Nabi Indo Nam. Imasaki Nam Takachari, Sana Loigre. What is your song of music? And as a whole, what is your song? A minute, Yankee Sana, to Kitang Diwai, a minute, Nipuni toisoning on the Diamno. Other worry Matang do not so I tell I am Tavan White, one as a Ma'am, crime files, Taricho Batankaksu, Tagachavani, Ma'am Tabu, comment section, the comment among Ibiramu, support of you, Karakara, and no one over Wari Karakara Semzerake, late night stories, Lloyd Ramnina, I don't know, Hari Vadukara. Semjarake aduga muk radio da tahog da basing in a conjelo in a muk karakona muk sandok sarake Benita Wai Com Tagachari Anana Kes Suren Singh. Thank you so much. Aduga Senjam Ibemsa Waroisen Tankak Aningalita Fazena Tapir. Thank you so much, Sabir. Pava Toktre Mesagi Ming Electricity. Ay Pava the Udre Sanjoy Consum Tagachari Yam Nungai Jain Tapirok Nungai Migi Wakalon and Hokpani Tagachari then Wahangamokochi Kolaga Hangaido Kanogi so high tanin Mapuru Ibedo Ranjana Kochi Kola Hangay Mimana Mimagi the Motakini free the Peter again a Kanasu Toloin Mapasachin Balaram Gani the Pasachin Babulera Sumaborso Magi the Mutamating Pangs again hide Artamani Maiso ID
नुपी मनी माई नुपी ने मा खंगदे होजिबो अदो मी मदे सौम हाइतारे मी लाक्वा आइदि यमदा सम लेमिनबा मी हाइसे नुपी नुपा हाइसे अमा खक्ति लेदनको सम यमदा चाही अहु मरी मंगा सम लेमिनरकपा मी मगी मखोन ताद्रसु सम यमदा साउंड तमिना सम लाइकांदा लेगिबा मानबा लाक्पा मानबा लेंबा मानबा सौम अमा हेक्ता फंगबसे खंगिदना अखोइदे हाइरोनो यमदा लोरिबा जीवा हाइताइको यमगी मीना हाना अखोइ लाइ खंगद्रिङेदा जीवदुने खोइ लाइ से खंगबा ngame adana so wonderful aina जीवगा याम लुन तौरि हुइगा से याम लुन तौरि जते नते ना वाइदे लोइरको हुइ खरा लेबदो हौगरे सिगिबजु मयाम जावरे अदो आदगी लाक्पसिदा अखोइ अइना होजिक लेबा टीवी गी सिगी स्टेशन जे सिगी मपा से कितंग हेदोरकपा साइ कोइ थोंग अम ले साइदे गाड़ी जे तपना थौरो सम लाक्पा न खोइ लंबी अखोइ हाइथाफम हाइतारे अंगंबी हाइथाफम दुदा कोइ हुइदो कोइ खुराइ हुइ लेबदो अइनि खंगेबा गाड़ी लाइट कापैदो याम लापनो लाइबदो हाइदे मीटर चनी चहुम वालिङेदो अइनि खंगे हाइते खंद्रने अदुना चम्माने युमदसु कोइने यामनो शक्ति दो निंगसिंगबा नत्र ताबा ngambagi शक्ति मीदी खरा नेमी हुइदी याम यामी अदु युमदा लेबा कान मा सौमम फंगेबा इमा कनानोम लाक मालेना थोंगान मा येंगमी थोंनाउद मा येंगमी म कप्पी हाइताइ सेंगना हारदि फिल्म गो ओरदि खंगदम या कफनने हेना फजन तव याबने हाइतारे एनीवे थैंक यू सो मच इन आइगी वाखलोनी अइना सागचब ngамदबसो दम यावे दो आइगी वाखलोनदि अदु निंगसिंग लोर कान आइदि सानबा कान मित्तगी पी तुक 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 न ताइ हाइताइ खंगदे थैंक यू सो मच aduna wari si makha hayenga minersi ai paaba ngamdaba myam yawre aidi si masana ming ibiraktabana haitare warobinu aduga bongsa chengakre bongsa khongban tabam thank you so much ngasi lab yawibagi si sunita su yawbire ojala sharma da su yawbire mni tombi yumnam su yawbire थागचरी आईडी इरे इरे लाकपसे करम कान फदोइनो खंगदे कमाई सेमनो जो खंगदे खै सेमबम यावदे याम नुवाइते अतोप मिगी YouTube चैनल दे तौद माले अनन थागचरी सिथब यावरगसु गापिगनी कुजा जयंत कुमार हाइनिगा लेतना थागचरी हरिप्रिया थैंक यू सो मच सिगी रंजनी मतंग सुनुसी म्यूजिक सुनुसी ना तापिरी अंगाव पाखंग नम यावे ID thank you so much Ranbir Ragachari Gita Chandam Naurem Santa thank you so much Ragachari Sindi Sinni Kidney Kramai Sinni Kedongni Makhada Kari Lakani Kari Torokani Jail Manungdugi Rang Dusu Sakate Yadi Jail Dusu Tori Mayamdun Tramenda the Numi Kabadu Kanano Hanga Krewalor and again when the wake up amazing to jail lady Nina Mamin Karika we romance somebody come back Madam Kumari thanks abam thagachari am fajagre sir tapiru thank you so much ma'am punama thagachari punama pui thanda pangtha thagachara lore kai sham suranjoy Facebook ta leibiba thagachari sanjit maitai thagachari abiras thank you so much Anita Raskumari abungsa thagachari thobi mangang Anita Raskumari Chan Elangbam Aingbi Samset Chabam Tokjom Sunita Thagachari Aduga follower mo oibiba ngasidagi Khagokpam Ulsaya hay Ulsaya haydur Boboy Hems ning tawjasu follower mo oibire hayning aletana Thagachari Adudi sei matang tathok simyam Migi say di thaya dam na isagi say tha dam na copyright laktana say magtang taraga mayam ngaktang nungai minasi ningtira bi ningtira ba ba ningtira bi nate ningtira ba sigi kitang arang bodo thajar ke ngasin kitang lang tak to bodo thank you so much mayam puno matamin say sigi ayi Madam Nandini music to Binod Kumar say tune to madi sakpa isamo
raba ayuki orogi mangalda maningtam na shatliba lairang sing yengluraga thamoyase langtak na halli ningsing halli tamhoravi mahapu ningthiraba ayuki korogi mangalda maningtam na shatliba lairang sing Naraba Hazin bangam draba lam hela shamlang na Kung jin kiba nung si mai thong do Thamoy hona ning thi jay Ning sing halli tam ho rabi mahapu Ning sing halli tam ho rabi mahapu Helaba aigi thamoy la kanungda Koro masingyam lakle nung sibi Lam helaba aigi thamoy la kanungda Yengli nung sibi nangi mai kai tabu kauri boy ningi chanabina Yengli nung sibi nangi mai kai tabu kauri boy ningi chanabina Yengluraga thamoyase lang tat na halli ning sing halli tamhorabi Ningthiraba ayuki korogi mangalda maningtam na shatliba lairang sing yengluraga thamoyase langtak na halli ning sing halli tamhorabi mahapu Anana Thagachari, thank you so much.
ꯏꯁꯩꯁꯤꯗꯤ ꯉꯁꯥꯏꯒꯤ ꯑꯇꯞꯄꯒꯤ ꯃ꯭ꯌꯨꯖꯤꯛ ꯀꯩꯅꯣꯗꯨꯗ ꯁꯦꯝꯕꯅꯦ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯊꯥꯕꯗ ꯆꯤꯟ ꯚꯤꯗꯤꯑꯣꯗ ꯊꯥꯖꯟꯕꯅꯦ ꯍꯥꯏꯇꯥꯔꯦ ꯆꯤꯟ ꯆꯥꯟꯅꯗ꯭ꯔꯤꯗ ꯀꯣꯟꯅꯪꯗꯕꯨꯗꯤ ꯆꯥꯟꯅꯩ ꯁꯦꯝꯕꯗ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯑꯗꯣꯛꯅ ꯊꯥꯖꯟꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯇꯞꯄ ꯑꯃ ꯑꯔꯥꯡꯕ ꯑꯃ ꯏꯁꯩ ꯆꯞ ꯃꯥꯟꯅ ꯁꯦꯝꯕ ꯇꯦꯝꯄꯣꯗꯤ ꯆꯞ ꯃꯥꯟꯅꯩ ꯑꯃꯅ ꯈꯤꯇꯪ ꯂꯥꯡꯅ ꯁꯦꯝꯕꯅꯦ ꯍꯥꯏꯇꯥꯔꯦ ꯚꯤꯖꯨꯋꯦꯜꯁꯤꯁꯨ ꯑꯩꯅ ꯀꯥꯕꯛ ꯆꯍꯤ 5 ꯇꯌꯥꯏꯅ ꯁꯨꯔꯛꯄꯒꯤ ꯀꯥꯕꯛ ꯁꯦꯝꯖꯟꯈꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝꯅ ꯁꯨꯝ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯃꯤꯅ ꯈꯟꯕꯤꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯪꯊꯥ ꯊꯥꯒꯠꯅꯔ ꯂꯣꯏ ꯀꯥꯆꯤꯟ ꯀꯣꯌꯥ ꯌꯧꯅꯕ ꯖꯦꯟꯗꯥꯏ ꯒꯣꯟꯃꯩ ꯊꯥꯒꯠꯆꯔꯤ ꯏꯁꯩ ꯃꯌꯦꯛꯁꯨ ꯐꯖꯩ ꯇꯥꯛꯄꯤꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯖꯦꯟꯗꯥꯏ ꯒꯣꯟꯃꯩ ꯏꯗꯝ ꯈꯨꯔꯥꯏꯖꯝ ꯃꯦꯃꯤ ꯁꯕꯤꯔ ꯃꯥꯏꯕꯝ ꯖꯌꯦꯟꯇ ꯀꯨꯃꯥꯔ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯌꯥꯎꯕꯤꯔꯤꯕ ꯏꯟꯗꯨ ꯑꯣꯏꯅꯥꯝ ꯂꯥꯏꯁ꯭ꯔꯝ ꯑꯣꯖꯥꯔꯥꯙꯥ ꯒꯤꯇꯥ ꯆꯥꯟꯗꯝ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯦꯝꯂꯇꯥ ꯁꯣꯔꯣꯛꯈꯥꯏꯕꯝ ꯑꯗꯨꯒ ꯔꯤꯅꯥ ꯍꯤꯗꯥꯝ ꯃꯦꯅꯧ ꯅꯥꯃꯩꯔꯥꯛꯄꯝ ꯊꯥꯒꯠꯆꯔꯤ ꯃꯦꯗꯝ ꯔꯦꯅꯨ ꯇꯣꯏꯖꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯃꯦꯗꯝ ꯈꯨꯔꯥꯏꯖꯝ ꯃꯦꯃꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯉꯥꯛꯇꯅꯤ ꯃꯌꯥꯝ ꯄꯥꯕꯗ ꯑꯅꯧꯕꯁꯨ ꯌꯥꯎꯔꯛꯄ ꯌꯥꯎꯏ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯈꯝꯕ ꯌꯥꯎꯕꯤꯔꯤꯕꯁꯤꯡ ꯑꯗꯨꯒ ꯄꯥꯕꯗ ꯆꯤꯊꯕ ꯁꯨꯁꯤꯂꯥ ꯎꯀ꯭ꯔꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯇꯕꯥꯔꯥꯀꯥꯅꯦꯁꯥ ꯃꯌꯥꯝ ꯌꯥꯎꯕꯤꯔꯤꯕꯁꯤꯡ ꯄꯨꯝꯅꯃꯛ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯤꯒꯤ ꯐꯦꯁꯕꯨꯛ ꯂꯥꯏꯚꯇ ꯂꯩꯕꯤꯔꯤꯕꯁꯤꯡꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯕꯤꯔꯥꯖ ꯊꯦꯡꯛ ꯌꯨ ꯑꯁꯤꯒꯤ ꯌꯥꯎꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯊꯧꯔꯝ ꯂꯣꯏꯁꯤꯟꯖꯕꯒꯤ ꯑꯌꯥꯕ ꯂꯧꯖꯔꯤ ꯐꯕ ꯌꯥꯏꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯃꯤꯟꯅꯁꯤ ꯉꯁꯤꯗꯤ ꯑꯗꯨꯝ ꯑꯌꯨꯛꯇꯒꯤ ꯑꯗꯨꯝ ꯄꯨꯛꯅꯤꯡꯁꯨ ꯑꯗꯨꯝ ꯋꯥꯏ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯔꯃꯔ ꯂꯥꯏꯔꯦꯝ ꯃꯃꯤꯠꯀꯤ ꯏꯃꯨꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛꯁꯤ ꯃꯌꯥꯝ ꯑꯝꯇ ꯅꯨꯡꯉꯥꯏꯅꯗꯦ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯅ ꯃꯔꯝ ꯑꯣꯏꯗꯨꯅ IDBꯁꯤꯡꯅ ꯋꯥꯔꯤꯕꯁꯤ ꯃꯌꯥꯝꯁꯤ ꯈꯜꯂꯨꯕꯗꯁꯨ ꯁꯤꯒꯤꯁꯨ ꯅꯨꯡꯉꯥꯏꯇꯦ ꯐꯥꯎꯕꯥꯛꯆꯧ ꯏꯈꯥꯏꯗ ꯇꯧꯔꯤꯕ ꯃꯁꯥꯅ ꯑꯇꯇꯥꯏ ꯇꯥꯔꯤꯕ ꯑꯗꯨꯒ ꯍꯣꯠꯅꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯅꯠꯇꯕ ꯄꯨꯂꯤꯁꯀꯤ ꯐꯦꯁꯇꯤꯚꯦꯜ ꯑꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯣꯏꯔꯕ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯣꯜꯁꯤꯡꯁꯨ ꯂꯣꯏ ꯁꯤꯗꯣꯛꯅꯔꯦ ꯃꯦꯂꯥ ꯇꯧꯒꯅꯤ ꯈꯣꯠꯀꯅꯤ ꯇꯧꯕ ꯂꯣꯏ ꯃꯤ ꯂꯥꯛꯇ꯭ꯔꯕꯅꯤ ꯂꯣꯏ ꯁꯤꯗꯣꯛꯅꯔꯦ ꯂꯦꯝꯍꯧꯔꯤꯕ ꯈꯔꯁꯤꯗ ꯀꯣꯛ ꯂꯣꯏꯁꯟꯕꯤꯈ꯭ꯔꯗꯤ ꯑꯃꯨꯛ ꯈꯔ ꯐꯅꯤꯀꯣ ꯑꯃ ꯑꯣꯏꯔꯦ ꯑꯐꯕ ꯌꯥꯏꯐꯕ ꯑꯣꯏꯔꯁꯅꯨ ꯐꯕ ꯉꯥꯛꯇ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯌꯥꯝ ꯀꯟꯅꯁꯨ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗ ꯊꯑꯣꯏꯅ ꯑꯗꯨꯝ ꯁꯦꯝꯖꯕꯅꯤ ꯀꯅꯥꯅꯣꯝꯃ ꯑꯩꯈꯣꯏꯒꯤ ꯀꯣꯂꯔ ꯑꯃꯅ ꯑꯩ ꯁꯤꯅꯤꯡꯕꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯈꯜꯂꯨꯔꯦꯅ ꯍꯥꯏꯔꯛꯈꯤꯕ ꯃꯤꯀꯨꯞ ꯑꯃꯗ ꯁꯤꯕꯒꯤ ꯋꯥꯈꯜꯗꯨꯗꯤ ꯄꯟꯕꯤꯒꯅꯨ ꯍꯥꯏꯕꯤꯒꯅꯨꯅ ꯑꯃꯨꯛꯈꯛꯇꯗ ꯄꯣꯛꯄ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ ꯄꯨꯟꯁꯤꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯇꯥꯡꯅ ꯄꯣꯛꯄ ꯃꯄꯣꯛꯅꯤ ꯑꯗꯨꯅ ꯁꯤꯕꯒꯤ ꯋꯥ ꯉꯥꯡꯅꯒꯨꯝꯁꯦꯅ ꯑꯗꯨꯝ ꯁꯦꯝꯈꯤ ꯑꯗꯨꯅ ꯐꯥꯔꯃꯔ ꯂꯥꯏꯔꯦꯟ ꯃꯃꯤꯠꯀꯤ ꯏꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯖꯒꯦꯀꯣ ꯏꯅꯥꯎꯅꯨꯄꯤꯗꯨꯁꯨ ꯁꯤꯕꯒꯤ ꯋꯥꯈꯜ ꯈꯟꯗꯅ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯂꯦꯝꯍꯧꯔꯤꯕ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯔꯤ ꯇꯥꯔꯨꯕꯗ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅꯁꯨ ꯃꯁꯛ ꯑꯗꯨꯝ ꯈꯔ ꯈꯪꯕꯅꯤꯅ ꯈꯪꯗꯕꯗꯤ ꯑꯗꯨꯝ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯐꯅꯌꯥम ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯁꯨ ꯑꯗꯨꯅ ꯑꯀꯟꯕ ꯈꯣꯡꯊꯥꯡ ꯑꯀꯟꯕ ꯐꯤꯔꯦꯞ ꯂꯦꯞꯄꯤꯗꯕ ꯁꯨꯝꯊꯣꯛꯄ ꯌꯥꯕ ꯁꯣꯏꯔꯁꯨ ꯂꯥꯜꯂꯦ ꯍꯥꯏꯖꯔꯒ ꯉꯥꯛꯄꯤꯕ ꯌꯥꯕ ꯌꯥꯝ ꯇꯠꯇꯅ ꯑꯩꯅ ꯋꯥꯍꯩꯁꯤꯡꯗ ꯑꯗꯨꯝ ꯍꯥꯏꯖꯕꯗꯣ ꯂꯦꯠꯁ ꯐꯣꯔꯒꯤꯞ ꯑꯦꯟ ꯐꯣꯔꯒꯤꯞ ꯑꯩꯈꯣꯏ ꯀꯥꯎꯁꯨ ꯀꯥꯎꯊꯣꯛꯁꯤ ꯉꯥꯛꯁꯨ ꯉꯥꯛꯄꯤꯁꯤ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯑꯊꯣꯏꯕ ꯂꯟꯅꯤ ꯁꯣꯏꯗꯕ ꯉꯝꯗꯕ ꯃꯤꯑꯣꯏꯕ ꯀꯅꯥꯕꯨ ꯂꯩꯕꯒꯦ ꯑꯗꯨꯅ ꯍꯤꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯁꯣꯏꯕ ꯂꯥꯟꯕ ꯑꯗꯨꯝ ꯌꯥꯎꯔꯁꯨ ꯉꯥꯛꯅꯔꯒ ꯂꯣꯏꯅ ꯌꯥꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯗꯟꯗꯤ ꯄꯤꯒꯦ ꯍꯥꯏꯔꯁꯨ ꯗꯟꯗꯤ ꯑꯇꯣꯞꯄ ꯑꯃ ꯄꯤꯕ ꯁꯤꯕꯒꯤ ꯆꯩꯅꯥꯗꯤ ꯁꯤꯈꯤꯕ ꯃꯥꯗꯤ ꯆꯩꯅꯥ ꯑꯃꯈꯛꯇꯅꯦ ꯐꯪꯉꯤꯗ ꯍꯤꯡꯍꯧꯔꯤꯕꯁꯤꯡꯗꯨꯅ ꯍꯟꯖꯟ ꯍꯟꯖꯟ ꯆꯩꯅꯥꯗ ꯐꯪꯍꯧꯒꯗꯣꯏꯅꯤ ꯑꯗꯨꯅ ꯑꯐꯕ ꯈꯣꯡꯊꯥꯡ ꯊꯥꯡꯃꯤꯟꯅꯁꯤ ꯑꯐꯕ ꯋꯥꯈꯜ ꯈꯟꯃꯤꯟꯅꯁꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯍꯤꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯏꯔꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯁꯅꯥ ꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯉꯁꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯦꯡꯅꯔꯤꯕ ꯑꯁꯤꯒꯨꯝ ꯍꯌꯦꯡꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ